đang khui ni đang chan vơ hay ni đang sao bị lao lao giờ shi lao cần lực vợ ya mi cần giáo vợ ya mi mang đỡ thao lao đang khui ni đang chan vợ hay ni đang ꯉꯁꯤꯁꯤꯕꯨ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯌꯥꯆꯪꯉꯛꯄꯁꯤꯗ ꯂꯝꯍꯥꯡꯁꯤꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯁꯦ ꯂꯧꯔꯣ ꯁꯤꯍꯟꯒꯅꯨꯀꯣ ꯐꯖꯅ ꯂꯧ ꯍꯥꯏ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕꯗ ꯂꯝꯍꯥꯡꯁꯤꯗ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯣ ꯍꯥ ꯍꯩ ꯉꯁꯤꯁꯤꯅꯤꯅꯦ ꯍꯩ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯍꯥꯏꯗꯣ ꯍꯩ ꯅꯣꯏꯕꯨ ꯀꯤꯗ꯭ꯔꯦꯅꯦ ꯍꯥ ꯀꯤꯗ꯭ꯔꯣ ꯈꯦꯟꯖꯨ ꯅꯍꯥꯕꯨ ꯂꯥꯌꯥꯝꯁꯤꯡꯅ ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯁꯤꯅꯤꯅꯦ ꯍꯩ ꯆꯠꯂꯣ ꯅꯨꯃꯤꯠ ꯇꯥꯁꯜꯂꯦ ꯅꯌꯨꯝꯗ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯅꯤꯀꯣ ꯅꯣꯏ ꯀꯤꯗ꯭ꯔꯥ चलो नहीं चलो चलो ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯁꯦ ꯆꯦꯟꯗ꯭ꯔꯁꯨ ꯁꯨꯝ ꯆꯠꯁꯤ ꯉꯍꯥꯟꯈꯩ ꯀꯤꯗ꯭ꯔꯁꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯤꯔꯦ hay nayum yawnaba chalo ko noi lamhangduda amu pallenu ko chalo Masihinin hay lamtagi thangjai do noibu kidrene ha kidro kenzu nahabu layam sinne setu sagi habe numito masihinin hay hey kaya kunja pawam tang tong ne chawai kiwam tiyaoge na thamla le dia chawai ke lamba tau hi ne thorong ne lao thoro karam ngamoy nagun kumnu khangmun jani ne ngasi je lamta isangi numini ne lai tar ba tammi jai lai tar ba tammi jai ujubu ka ji lai le lo na ai ta thoro chop top thaiga 누이 잡아간다. 아이 타복 떠오르게. 아이 타복 떠오르게. 타복 떠오르게 해주지. 너희 죽어야겠라 가지. 돌아오라. 아이 자 돌아 좁 하라가. 에이 고염. 이거 봐 에이. 나와. 다들 뭐? 에이, 고좀! 그냥 저지가 아니 총지가 과야게! 깎아야게! 안강
나 동비야오는지야. 나 사육 동비는 부부들로 살람들이지. 시시 까야는 왜 똥파리 미노리지. 아이고 진짜봐. 아이고 기자봐. 아이고 진짜봐. 하구나 나 절로 비지. 안돼. 아이고 기자봐. 나 절로 비지. 멋지다. 이마. 멋져. 같이 양하게. 야, 나 투하마게도 못하봐. 이제마, 넌 다로 하고 걸어봐. 허겁들이 말래 봐봐. 까리기로는 많은 후지 목도면 호구들이도 뭐. 아이, 고좀마, 티행에 호구로래 놈이 싸요 그래나. 지금 망두디 얌농냉이에 아이, 까리기로는 거 섬져 호구 티행이시야. 까리기로는 얘기도 뭐. 아이, 까이 정도와 도움을 샀더래. ngasi su usop ta chat lu ge na chandon thin bai cha shen je ising cha shen je ma gi ya ho ro pi won ta re na Sara thoibu iskun chat khabro taso hojikidi aina thilam labane
ꯅꯪꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯗꯤ ꯁꯅꯥꯊꯣꯏꯗꯤ ꯍꯣꯔꯦꯟ ꯀꯅꯥꯅ ꯂꯧꯕꯤꯔꯨꯅꯤ? ꯇꯥꯁꯣ ꯑꯩ ꯂꯧꯔꯨꯒꯦ ꯌꯥꯅꯤꯌꯦ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯔꯒꯗꯤ. ꯑꯗꯨꯗ ꯅꯪꯅ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯃꯇꯝꯗꯤ ꯀꯥꯏꯔꯣꯏꯗ꯭ꯔꯣ? ꯏꯅꯝꯃꯁꯨ ꯂꯩꯔꯤꯗꯨꯗꯤ ꯇꯥꯁꯣ. ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ. ꯃꯅꯤ ꯃꯃꯥꯡ ꯆꯍꯤꯁꯨ ꯆꯠꯍꯧꯗꯦ. ꯍꯪꯆꯤꯠꯁꯦ ꯕꯣꯔꯅꯤ. ꯈꯣꯏꯔꯝꯕ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ? ꯑꯌꯤꯡꯕꯤ ꯑꯩꯒꯤ ꯊꯕꯛ ꯃꯇꯥꯁꯤꯒ ꯅꯪ ꯀꯅꯥꯅꯣꯃ ꯍꯧꯔ ꯆꯠꯃꯤꯟꯅꯔꯣꯗ. ꯃꯅꯤ ꯊꯦꯡꯉꯦ ꯂꯥꯛꯑꯣ. ꯇꯥꯆꯣ ꯑꯌꯤꯡꯕꯤ ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦ. ꯃꯍꯥꯖꯣꯟꯗꯨꯅꯒ ꯈꯔ ꯁꯥꯎꯒꯠꯂꯦ. ꯑꯩꯈꯣꯏꯅꯤꯁꯦ ꯉꯁꯤꯗꯤ ꯐꯖꯕ ꯈꯣꯜꯗꯤ ꯇꯥꯔꯣꯏꯁꯦ. ꯇꯥꯁꯣ ꯇꯥꯁꯣꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯥꯗꯣ ꯅꯍꯥꯟ ꯑꯩꯅ ꯎꯕꯗ ꯌꯥꯝ ꯐꯍꯧꯗ꯭ꯔꯦ. ꯁꯤ ꯑꯩꯅ ꯁꯥꯕꯅꯦ. ꯁꯤ ꯑꯣꯏꯅ ꯊꯥꯅꯔꯣ ꯇꯥꯁꯣ. ꯏꯆꯟꯒꯤ ꯂꯝꯁꯤ ꯃꯁꯤꯡ ꯌꯥꯝꯃꯦꯗꯀꯣ ꯏꯟꯕꯤ. ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯇꯥꯁꯣ. ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯆꯠꯂꯒꯦ ꯇꯥꯁꯣ. 시리즈 우대. 오늘이니. 시도 이용네. 그 당장질러 도문에 무. 야, 아들이들아. ꯕꯦꯝꯃ ꯉꯔꯥꯡꯒꯤꯗꯨꯗꯤ ꯅꯪꯒꯤ ꯍꯦꯛ ꯑꯣꯏꯖꯔꯣ. ꯍꯣꯏꯅꯦ. ꯃꯃꯤꯠ ꯄꯨꯟꯖꯜꯂꯒ ꯁꯥꯟꯅꯕꯅꯤꯅ ꯍꯦꯟꯗꯧꯔꯦꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯦ. ꯁꯥꯎꯗꯅꯒ ꯇꯧꯏꯅꯦ. ꯍꯦ ꯍꯩꯃꯥ, ꯌꯦꯡꯉꯨꯇꯨ. ꯇꯥ ꯈꯣꯏꯗꯨꯝꯅꯤꯅꯦ. ꯂꯩꯌꯨ ꯂꯩꯌꯨ. ꯇꯥ ꯈꯣꯏꯗꯨꯝ. ꯇꯥ ꯈꯣꯏꯗꯨꯝꯁꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯔꯝꯃꯤꯀꯣ. 시디 머름네. 지대나 하우디 마마두는 동엔 하우네. ꯑꯁꯦꯡꯕꯩꯔꯅꯦ? ꯌꯦꯔꯨꯝꯗꯒꯤ ꯌꯦꯟꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯕꯁꯤꯗꯤ ꯇꯥ ꯈꯣꯏꯗꯨꯝꯅ ꯍꯥꯏꯔꯒ ꯈꯪꯉꯦ. ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ, ꯄꯥꯝꯃꯨꯏꯗꯀꯣ ꯄꯥꯝꯃꯨꯕꯤ ꯅꯪꯁꯦ. 야래 시오르디 바자래. ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡ ꯑꯁꯦ ꯅꯨꯄꯤ ꯀꯣꯏꯔ ꯃꯥꯜꯂꯦ. ꯌꯦꯡꯉꯣꯏ, ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯤꯁꯦ ꯆꯤꯊꯤꯅꯦ, ꯆꯤꯊꯤ. ꯕꯕꯥ, ꯑꯗꯨꯛ ꯑꯍꯟ ꯑꯣꯏꯔꯒ ꯆꯤꯊꯤꯗꯨꯕꯨ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ? 헤이 찌티네 띠네 헤이 사이랭이네 또 사이랭. ꯑꯗꯨꯗꯤ ꯕꯕꯥꯁꯨ ꯀꯕꯤ ꯆꯪꯉꯦꯗꯅ. 아이슈 라리 퐁도로바니네 헤이. 헤이 부니마 낭수 라운 헤이. 영 미워베기 분치부 아이기 사이랭시다 눅시비 하이나 마밍 톨리. 나코이슈 영 분치세 눅시드라. 아이 사히 까야 아마
ꯍꯦꯗꯃꯥꯁꯇꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯥꯡꯒꯣꯟ ꯀꯥꯆꯤꯜ ꯑꯁꯤꯗ ꯂꯩꯔꯦꯗꯅ ꯕꯕꯥ ngasi nana mase ma ngasi aikoi mi ore mase ma ga aikoi ge laibak tinara mana yum sida aikoi mi ore ribani aduga nang suni laibak namu tamlam labadi nang nong mata khalu da mfam aduda matam na puduna satki ke doribani ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯑꯌꯤꯡꯕꯤꯗꯤꯅꯦ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯃꯥꯒꯤ ꯂꯥꯏꯕꯛ ꯁꯦꯝꯖꯒꯅꯤꯅ ꯇꯅ ꯁꯣꯟꯕꯅꯦ madoi thoi koi tajabra aikoi namaduna ikan kan karish tawduna leramga asiba hai magi lambi atuda chatkibda aikoi khama ngamkibra baba ꯄꯥꯕꯨꯡ miyoiba punsigi laibak ki saruk tangkhai amadi ishorda magi saruk ni haiduna kanduna thamkrabani ihe ai wakhal ama tawr male salo salo nakhoi na thau tawjaro salo La 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 la. Baba How? Tasaudi Khangje kadoge 짝 통게 덕분에 짝 통제 풀레는데 그래야 짝통제 불내는데 봐 아씨 저 부두신 장로 딱 폼내 주는데 능다 좀 저 부두 무엇을 그러네 능다 좀 그ай 부르므로 저 부두 봐 맛이 담담한다고 했다. 알레 또 봐봐 하 알레래 아이 맛이 끝까지 통해. 아이 도마 그놈만 저 부유 떠오지 마치 부르게고 마세 따자오 따자오 그냥 떠올지 뭐 따자오 아이 이마 에이 이마 그냥 떠오지 능 떠올 거야 자 미저 부 주가면 주가내리제 맘을떠 피를 불러서 주가해봐 능이지 남이 또 라오 빵 도와가 도모버리나 벌금 빨래자 구박작이라나 구박은 다 들어와봐 봐봐 진짜 부주 소리나 Tampa, ai sao làm mày 이왜마 좀봐 진짜 푸고버지 도어가 싹 통도어서 뭐바이 무작위나 고대이 홍통을 많이 부분이네 이루 제제제 바이루세 싹 통도어서 따자오 방이 마통자드레 미가 미만나드레 바바 난 유타누바 봐 이바유 타로에 ngasidige bayu taroe suktak taroe punsigi taroe ko bayu taroe jabo mono wala ruida bayu taroe ngai ko ingbi ai nang bungaram libani ai budi karigi ngai rami ba
ꯅꯪꯉꯣꯟꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯃꯣꯏꯗ ꯊꯝꯕꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯇꯥ ꯁꯥꯐꯕꯒꯤ ꯋꯥꯁꯤ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯇꯥꯕꯤꯕ ꯐꯩꯅ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯎꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯅꯪꯒꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯋꯥꯖꯔꯤꯌꯦ ꯏꯌꯥꯝꯕ ꯑꯌꯤꯡꯕꯤꯒꯤ ꯃꯔꯝ ꯑꯗꯨ ꯏꯌꯥꯝꯕꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯍꯜꯂꯣ ꯅꯨꯄꯤꯗꯤ ꯅꯨꯄꯤꯗꯅ ꯁꯦꯝꯃꯒ ꯌꯥꯕꯅꯦ ꯑꯗꯨꯅ ꯐꯕ ꯇꯥꯏ ꯕꯕꯥ ꯍꯥꯏꯔꯦ ꯁꯅꯥꯊꯣꯏ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯅꯦꯅꯦ ꯅꯦꯅꯦ ꯆꯠꯂꯒꯦ ꯕꯕꯥ ꯁꯤꯡꯗꯣ ꯑꯩ ꯄꯨꯁꯟꯕꯤꯒꯦ ꯀꯗꯥꯏ ꯕꯕꯥ ꯑꯩꯒꯤ ꯆꯥ ꯈꯥꯛꯏꯕ ꯈꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯕꯕꯥ ꯅꯪꯅ ꯏꯃꯥ ꯑꯣꯏꯔꯝꯗꯕꯗꯤ ꯑꯩꯒꯤ ꯆꯥꯛꯁꯦ ꯁꯣꯏꯅ ꯈꯥꯡꯒꯅꯤ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯍꯥꯏ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯕꯕꯥ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯥꯒꯤ ꯁꯅꯥꯊꯣꯏ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯏꯄꯥꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯒꯤꯅ ꯇꯧꯕꯤꯅꯤꯡꯗꯨꯅꯅꯦ ꯏꯄꯥꯗ ꯂꯛꯅꯕꯅꯤ ꯏꯆꯥꯒꯤ ꯆꯥꯛ ꯈꯥꯛꯏꯌꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯁꯥꯔ ꯉꯁꯤꯁꯨ ꯕꯦꯠ ꯅꯝꯕꯔ 9ꯒꯤ ꯄꯦꯁꯦꯜꯗꯣ ꯑꯃꯨꯛ ꯌꯥꯔꯦ ꯕꯦꯠ ꯅꯝꯕꯔ 9ꯒꯤꯗꯣ ꯍꯥꯟꯅ ꯏꯟꯖꯦꯛꯁꯟꯗꯨ ꯑꯗꯨꯝ ꯄꯤꯁꯤꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯕꯦꯠ ꯅꯝꯕꯔ 5ꯀꯤꯗꯨꯅ ꯁꯤꯒꯤ ꯏꯟꯖꯦꯛꯁꯟꯁꯤ ꯑꯣꯏꯅ ꯄꯤꯔꯣ ꯑꯗꯨꯒ ꯅꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯨꯀꯣ ꯀꯩꯗꯧꯔꯕ ꯁꯤꯃꯇ ꯗꯥꯛꯇꯔ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 7-9 ꯁꯨꯕ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃ ꯂꯩꯈꯤ ꯑꯣ ꯑꯗꯨꯒ ꯗꯥꯛꯇꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯆꯥꯅꯅ ꯑꯉꯧꯕ ꯍꯥꯏꯕꯗꯨꯃꯛꯁꯨ ꯍꯦꯛ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯁꯤꯡꯕ ꯑꯃꯒꯨꯝꯅ ꯉꯥꯡꯁꯩ ꯊꯕꯛ ꯑꯣꯏꯅꯁꯨ ꯑꯗꯨꯃꯛ ꯇꯧꯊꯣꯔꯛꯏ ꯗꯥꯛꯇꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯣꯛꯇꯔ ꯃꯥꯁꯦ ꯄꯪꯉꯣꯗꯅꯁꯨ ꯄꯪꯗꯦ ꯁꯤꯡꯉꯣ ꯍꯥꯏꯗꯅꯁꯨ ꯁꯤꯡꯗꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯁꯃꯥꯖ ꯃꯤꯌꯥꯝꯅꯗꯤ ꯃꯥꯕꯨ ꯑꯉꯥꯎꯕꯅꯦꯅ ꯀꯔꯦꯝꯅꯕꯤ ꯂꯛꯅꯩ ꯃꯗꯨꯒꯤ ꯃꯥ ꯍꯟꯗꯛꯁꯦ ꯈꯪꯄꯪ ꯄꯪꯁꯜꯂꯛꯄꯒꯨꯝ ꯇꯧꯏꯅꯦ ꯗꯥꯛꯇꯔ ꯑꯣ ꯅꯪꯒꯤ ꯃꯤꯡ ꯀꯔꯤꯑꯕ ꯈꯣꯏꯗꯨꯝ ꯀꯧꯏ ꯗꯣꯛꯇꯔ ꯅꯪꯕꯨ ꯉꯁꯤꯒꯤ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯀꯗꯥꯏꯗꯩ ꯆꯥꯛꯅꯣꯗ ꯉꯁꯥꯏꯇꯩ ꯂꯥꯛꯑꯒ ꯗꯣꯛꯇꯔꯅꯦꯅ ꯁꯣꯅꯣ ꯆꯨꯔꯦꯅꯦ ꯃꯁꯤꯗꯤ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯌꯨꯛꯇꯒꯤ ꯑꯣꯏꯔꯝꯃꯗꯤ ꯆꯥꯛ ꯆꯥꯔꯝꯃꯩꯔꯣꯏ ꯈꯣꯏꯗꯨꯝꯕꯨ ꯀꯅꯥꯅ ꯄꯪꯉꯤ ꯍꯥꯏꯔꯤꯕꯅꯣ ꯑꯁꯨꯛ ꯁꯤꯡꯉꯤꯕꯁꯤꯕꯣ ꯈꯪꯗꯦ ꯗꯥꯛꯇꯔ ꯃꯥꯒꯤ ꯈꯨꯁꯤꯡꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯦ ꯑꯌꯤꯡꯕꯤ ꯐꯣꯇꯣꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯊꯦꯠꯂꯤꯅꯦ ꯀꯥꯏꯗꯩ ꯉꯥꯅꯣ ꯃꯥꯏꯁꯤꯗꯤ 이제는 범해. 그래야 이미로해. 무슨 마마의 군음이 다들고 아잉미가 붕사 사갈거니 고낭. 한국이 이저리버시나 태블릿니. 마시 노무다 아니 비자비요. 파니다. 아니 수부기 시수 태블릿니. 마시 노무다 어훔락 비자비요. 호이 덕터. 아두가 어훔 수부다 이저리버시나 마히니. 마시나 아유키 누미당기 삭자 똑보가 마쿰 아니니당 비탁비로. 파니다. 아두가 누밋 트라우아니기 마퉁다 엉덩을 락비요. 호이 락되게. 하이. 파이는 빠이는 해 무두워. 저. 망자로 쩔로. 이리는 쩔로 해. 어디 저 무용제래 덕터. 파니.
ꯆꯥꯛꯆꯥꯔꯕꯣ? ꯊꯣꯡꯐꯥꯎ ꯊꯣꯡꯗ꯭ꯔꯤꯗ ꯁꯅꯥꯊꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯍꯟꯕꯁꯨ ꯂꯩꯕꯤꯕ ꯉꯝꯗꯦꯅ ꯃꯈꯨꯝ ꯄꯥꯟꯁꯤꯟꯕꯤꯔꯝꯕꯅꯤ. ꯇꯥꯆꯧꯁꯨ ꯁꯅꯥꯊꯣꯏꯁꯨ ꯑꯝꯇ ꯂꯩꯕ ꯎꯗꯦ. ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯇꯥꯆꯧꯁꯨ ꯃꯁꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯅꯤ. ꯍꯧꯒꯠꯇ꯭ꯔꯤ. ꯁꯅꯥꯊꯣꯏꯅ ꯗꯨꯀꯥꯟ ꯆꯠꯈꯤ. ꯃꯅꯤ, ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯃꯝꯗꯥꯏꯗ ꯍꯤꯞꯅ ꯀꯔꯤ ꯈꯜꯂꯤ? ꯀꯔꯤꯕꯨꯗꯤ ꯈꯜꯂꯨꯅꯤ. ꯑꯗꯣ ꯅꯪꯅ ꯈꯟꯕꯗꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ. ꯅꯣꯡ ꯉꯥꯟꯕꯒ ꯆꯦꯛꯀꯣꯟꯗ ꯆꯠꯄ, ꯊꯕꯛꯇꯨ ꯁꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯖꯣꯟꯅ ꯄꯩꯁꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯄ. ꯁꯤ ꯈꯛꯇꯅꯤ. ꯑꯗꯨ ꯅꯠꯇꯕ ꯃꯁꯝꯒ ꯁꯥꯡꯕꯤ, ꯐꯨꯔꯤꯠ ꯑꯃꯨꯕꯒ ꯂꯤꯠꯄꯤ, ꯃꯁꯛꯁꯨ ꯑꯩꯒ ꯈꯒꯛ ꯃꯥꯟꯅꯕꯤ ꯑꯝꯇꯒ ꯎ ꯂꯥꯛꯇ꯭ꯔꯣ? ꯎꯗꯦꯗ. ꯑꯩꯅ ꯎꯔꯤꯕ ꯃꯁꯥ ꯅꯣꯏꯕ, ꯃꯕꯨꯛ ꯀꯪꯂꯞ ꯇꯧꯕ, ꯌꯥꯝꯅꯁꯨ ꯁꯥꯎꯒꯟꯕ ꯆꯦꯛꯀꯣꯟꯒꯤ ꯃꯍꯥꯖꯣꯟꯗꯨ ꯈꯛꯇꯅꯤ. ꯆꯦꯛꯀꯣꯟꯒꯤ ꯃꯍꯥꯖꯣꯟ ꯃꯕꯨꯛ ꯀꯪꯕꯗꯨꯅ ꯀꯩꯅꯥ ꯍꯦꯛ ꯑꯣꯏꯍꯜꯂꯣ. ꯑꯗꯨꯒ ꯅꯪꯅ ꯁꯥꯕ ꯆꯦꯛꯇꯨꯅ ꯀꯨꯟꯗꯣ ꯍꯦꯛ ꯑꯣꯏꯔꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯂꯨꯍꯣꯡꯊꯣꯛꯑꯅꯕꯅꯤ. ꯑꯉꯥꯡꯕꯤ, ꯁꯦ ꯏꯁꯤꯡ ꯊꯛꯁꯤꯁꯦ. ꯏꯁꯤꯡ ꯈꯣꯏꯔꯥꯡꯂꯝꯃꯅꯤ. ꯅꯪ ꯊꯨꯅ ꯆꯥꯎꯔꯣꯀꯣ. ꯁꯦ ꯆꯥꯔꯣꯁꯦ. ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯕꯗꯨꯒ ꯀꯣꯏꯕꯒ ꯌꯥꯝ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯥꯏꯅꯦ? ꯇꯥꯆꯧ, ꯀꯩꯗꯧꯕ ꯏꯁꯤꯡ ꯁꯣꯛꯎꯔꯤꯅꯣ? ꯑꯌꯤꯡꯕꯤ, ꯑꯩꯒꯤ ꯍꯤꯗꯥꯛꯇꯣ ꯂꯣꯏꯈ꯭ꯔꯦ. ꯍꯌꯦꯡ ꯏꯝꯐꯥꯜ ꯆꯠꯄ ꯑꯃꯗ ꯇꯛꯅꯅꯕ ꯃꯍꯥꯖꯣꯟꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯃꯅꯤꯗꯣ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯥꯅ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯁꯥꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯁꯣꯛꯂꯨꯕꯅꯤ. ꯇꯥꯆꯧ, ꯑꯩꯅ ꯁꯥꯕ ꯐꯤꯗꯣ ꯏꯅꯝꯃ ꯊꯝꯕꯥꯜꯅ ꯏꯝꯐꯥꯜꯗ ꯊꯥꯔꯨꯕꯅꯤ. ꯑꯗꯨꯒꯤ ꯍꯧꯖꯤꯛꯇ ꯄꯤꯔꯝꯕ ꯄꯩꯁꯥꯅꯤ. ꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯣ ꯇꯥꯆꯧ. ꯑꯌꯤꯡꯕꯤ, ꯑꯩ ꯂꯧꯔꯣꯏ. ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯧꯅꯅꯕ ꯄꯩꯁꯥꯗꯤ ꯏꯅꯥꯎꯅꯨꯄꯥ ꯃꯅꯤꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ. ꯇꯥꯆꯧ, ꯃꯅꯤꯅ ꯄꯨꯔꯛꯀꯗꯕ ꯄꯩꯁꯥꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ. ꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯣꯕ. ꯄꯥꯏꯁꯜꯂꯣ ꯇꯥꯆꯧ. ꯑꯩ ꯏꯁꯤꯡ ꯁꯣꯛꯄꯤꯔꯝꯃꯒꯦ. ꯑꯣ, ꯉꯁꯤꯗꯤ ꯏꯁꯣꯔ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯇꯪꯈꯥꯏ ꯑꯃ ꯁꯤꯊꯟꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡꯇ ꯂꯧꯗꯨꯅ ꯍꯤꯡꯍꯜꯂꯦꯗꯀꯣ ꯄꯨꯟꯁꯤꯁꯦ. ꯕꯨꯅꯣ, ꯑꯝꯇ ꯉꯥꯏꯈꯨꯑꯣ. ꯃꯅꯤ, ꯅꯣꯏ ꯇꯥꯆꯧꯒꯤ ꯍꯤꯗꯥꯛ ꯇꯞꯅꯦ ꯍꯥꯏꯕꯗꯨꯔꯣ? ꯃꯥꯅꯦ. ꯑꯉꯟꯕ ꯒꯥꯔꯤ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗ ꯀꯥꯎꯔꯦꯍꯦ. ꯁꯦ ꯄꯩꯁꯥ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯆꯠꯂꯨꯔꯣ. ꯃꯅꯤ, ꯅꯪ ꯉꯔꯥꯡ ꯀꯌꯥꯝ ꯊꯦꯡꯍꯜꯂꯛꯏ? ꯊꯦꯡꯉꯦ. ꯃꯍꯥꯖꯣꯟꯗꯣ ꯉꯔꯥꯡ ꯏꯝꯐꯥꯜ ꯆꯠꯈꯤꯕꯗꯒꯤ ꯊꯦꯡꯉꯐꯥꯎ ꯍꯜꯂꯛꯎꯗꯦ. ꯅꯪꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯨꯅ ꯍꯧꯖꯤꯛꯇ ꯕꯨꯅꯣꯗ ꯍꯤꯗꯥꯛ ꯇꯞꯈꯤꯕꯅꯤ. ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯀꯅꯤ. ꯆꯠꯇ꯭ꯔꯗꯤ ꯀꯔꯤ ꯆꯥꯅꯤ? ꯇꯥꯆꯧꯁꯨ ꯄꯩꯁꯥ ꯊꯣꯛꯇꯦ. ꯁꯅꯥꯊꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯦ. ꯃꯅꯤ, ꯅꯪ ꯇꯥꯆꯧꯗꯣ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯇꯥꯆꯧꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯒꯅꯤ. ꯑꯗꯨꯗꯤ ꯇꯥꯆꯧꯅ ꯃꯅꯤ ꯅꯪ ꯑꯌꯤꯡꯕꯤꯁꯤ ꯎꯗꯅꯕ
ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯣꯠꯂꯨꯔꯣ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯎꯗꯅꯕ ꯆꯦꯟꯕ ꯇꯥꯔꯦꯗꯅ ꯑꯌꯤꯡꯕꯤ ꯑꯩ ꯊꯦꯡ ꯆꯠꯂꯒꯦ ꯇꯥ ꯈꯣꯏꯗꯨꯝ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯇꯀꯥꯏꯒꯤ ꯇꯩꯇꯦ ꯇꯧꯑꯦ ꯑꯩꯁꯨ ꯎꯏ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯩꯅ ꯅꯣꯏ ꯊꯣꯡꯒꯥꯟꯐꯧ ꯊꯧꯔꯛꯄꯁꯦ ꯃꯤꯅꯤꯠ ꯑꯅꯤꯈꯛ ꯆꯪꯕ ꯋꯥꯅꯤ ꯅꯪ ꯊꯧꯔꯗꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯆꯪꯅꯤ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦꯕꯨ ꯑꯋꯣꯏꯕꯩꯔ ꯑꯌꯤꯡꯕꯤ ꯑꯍꯣꯏꯕꯩꯅꯤ ꯊꯥꯖꯗ꯭ꯔꯒ ꯃꯤ ꯑꯇꯩꯗꯁꯨ ꯍꯪꯉꯨꯁꯣꯅꯦ ꯀꯗꯥꯏꯗꯩꯅꯣꯗ ꯃꯤ ꯑꯇꯣꯞꯄꯗ ꯍꯪꯉꯨꯔꯗꯤ ꯈꯣꯏꯗꯨꯝ ꯅꯪ ꯉꯀ꯭ꯔꯥ ꯃꯥꯜꯂꯦꯅ ꯍꯥꯏꯔꯛꯑꯅꯤ ꯉꯍꯥꯟꯈꯩ ꯍꯥꯏꯔꯁꯨ ꯉꯁꯤꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯌꯦ ꯑꯗꯣ ꯇꯥ ꯈꯣꯏꯗꯨꯝ ꯑꯩ ꯐꯤ ꯁꯨꯔꯨꯗꯣꯏꯅꯤ ꯆꯪꯉꯒꯦꯀꯣ ꯇꯥ ꯈꯣꯏꯗꯨꯝ ꯅꯪ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯐꯖꯩꯀꯣ La 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 다죠? la la 그거래. 각진 찌로 아잉들 계세. 까이디 각진노해. 아두디 그더리바. 담파 아잉아 시지 삭세 파져버라. 파제. 아도 ngasi시 따서우다 무석 파제 하yakpa 미레ꯝ도 말이다. 레이. 아도 따서 미도 그나노바. 하이도 오이. 하요미 따서 세 하요바. 아두부러 아잉비나 하이레이바. 아두디 제 잉비도 따서부 눈시부 말래. Saroy ngaroy lam tagit hang zagi mandaraynu enzuna hani nungsibi nangi damak enzuna hani thawai se thajarage enzuna hani illa kena tungai ko hajagi wa amatang saudaga salagana fazbaheli nang se illa kena tungai ko hajagi wa amatang saudaga salagana fazbaheli nang se ning tv mai tongduna kauriyana naktuda ning tv mai tongduna kauriyana naktuda chum halabi nangi ithak haura sa
이제 아잉비세 이제나 야나바 아무것도 호나비요. 레카이기 이제네나 하자버기 와니. 그리고마 아잉비나부 야라디 아이 이제기 산하기 리가마 사자기. 이붕아, 난게 사나기 릭두디 탐보 탐고다. 누피 오이비기 탐모이나 빰드르바다. 닝ꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯖꯧ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯄꯣ ꯅꯠꯇꯦ. 세 이싱 가직다 타기. ꯍꯣꯏ ꯍꯣꯏ. ꯑꯌꯤꯡꯕꯤ, 이싱도 ꯒꯤꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ. 세 아잉비시 파자바디 파자이고. ꯁꯛꯄꯨꯗꯤ ꯐꯖꯕ. ꯑꯗꯨꯗ ꯐꯖꯕ ꯁꯛ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯤꯅꯦ ꯐꯖꯗ꯭ꯔꯤꯁꯦ. 이놈세. 하이마, 아잉비. ꯀꯣꯟꯁꯤꯗꯤ ꯁꯤ ꯅꯠꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? 이싱부 코랑아디 꼰 티바 파자바 까슈 나테 된다마. 세 야래다 이싱 탁들수. 하이마. 세 ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. 이싱가 탁들수 ꯆꯠꯂꯒꯦ ꯗꯩꯁꯦ. ꯐꯔꯦ ꯐꯔꯦ. ꯌꯧꯔꯣꯀꯣ. ꯑꯁ ꯀꯣꯟꯗꯥꯁꯤꯗꯕꯨ. 러러지 나 공도 왕왕 타고 담파 타기네봐 자 라라라라 라라라라 고이둠 땀파우나 할라니네 그래 두루 할가 라오니는 뭐 제발제 보러 세세 라우로 그다이 비샤 수르바니고 루파 리싱아니 하이바도 타즈데 양그래다 합실로 낭나 부제럼니다 이보 산다스 리싱아니 데 라우리세 하이 잘라세 우리도 빨리 가 둘 잘라세 안강비 아래 헤이 징어 헤이 잘 헤이 나도 그래도 이제 부산 신경 먹고. 누피네 시베야바 사나 구돔도 레이게바. ता खुदुम नंगु सना खुदोक लैगे हाइलेने कराइनोने पैसाबो 에 가다이 손 빌어 시 수디네 시디에 리싱아니네 시디 리싱엄 정확 같다니나 하 뭐는 리싱아니네 하이니네 오 야니 시기술 레이니 하이 톰바 사이레 샤비네 싱엄버도 누피네 얌 빵보다바 호지직 짠나리 보임 비우고 세세 ता खुदुम हुजिकानगी चनाइबा खुदोपतुनी 고이둠 샤비네 얌 빠나 구돔니 헤이 디자인가도 모옹 얌 따라바니 아잉비 세 마세 아이기 능시박이 안 먹고 돌네 낭디 그다이데 비샤는 레이레이바. 아코이 땀파기 산도 아이나 뚜미나 로나 연토이바 아두기 방마 셀드나 사레이바 고이둠 ता 가다이 전원의 고이둠 낭무 뚜무로 봐오 서럽시디 여름드레다나 마네 그이노 ता खुदुम 낭 시팀땅이 비게라 까나다 피나나브노 아잉비다 कदाई पिरो करी हैने इदुइनो 아잉비 아이 낭부 얌 농시 낭가 탱나바 쿠딩 아이네 로나 깅바 낭디 강감다부 야이 어스 꾸이브세 아이 방도 방감드나 라이브네
ꯑꯗꯨꯅ ꯑꯩꯅ ꯋꯥꯖꯕꯁꯦ ꯅꯪꯅ ꯈꯪꯕꯤꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤꯕ ꯑꯩꯕꯨ ꯅꯪꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯐꯔꯦ ꯇꯥꯈꯣꯏꯗꯝ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯏꯔꯒ ꯅꯪꯒꯤ ꯃꯤꯡ ꯍꯥꯞꯄꯤꯔꯒ ꯑꯩ ꯑꯌꯤꯡꯕꯤꯗ ꯄꯤꯈ꯭ꯔꯒꯦ ꯐꯤ ꯁꯨꯒꯦ ꯇꯧꯔꯝꯕꯅꯤ ꯁꯔꯞ ꯂꯩꯔꯝꯗ꯭ꯔꯦ ꯂꯥꯛꯑꯣ ꯊꯣꯡꯃꯤꯟꯅꯔꯁꯤ ꯅꯪ ꯑꯌꯤꯡꯕꯤꯁꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩ ꯑꯌꯤꯡꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯑꯩ ꯃꯥꯗ ꯁꯨꯝ ꯎ ꯂꯩꯔꯦ ꯍꯣꯏ ꯆꯤꯊꯤꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯐꯖꯅ ꯏꯒꯦꯗ ꯑꯗꯨꯃꯅꯦ ꯍꯣꯔꯦꯟ ꯑꯌꯤꯡꯕꯤꯗ ꯆꯤꯊꯤ ꯄꯤꯔꯝꯗꯥꯏꯗ ꯑꯩꯅ ꯄꯤꯔꯛꯑꯦꯅ ꯁꯅꯥ ꯈꯨꯗꯣꯞꯁꯦ ꯈꯔ ꯄꯤꯕꯤꯌꯨ ꯄꯤꯒꯦ ꯄꯤꯒꯦ ꯑꯗꯣ ꯑꯌꯤꯡꯕꯤꯅ ꯅꯪ ꯄꯤꯔꯛꯄꯅꯤꯅ ꯈꯟꯈꯤꯅꯤꯀꯣ ꯈꯜꯂꯣꯏꯗ ꯇꯥꯈꯣꯏꯗꯝ ꯁꯅꯥꯊꯣꯏ 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 ꯃꯁꯥ ꯎꯗ꯭ꯔꯤꯉꯩꯗ ꯐꯤꯁꯤ ꯂꯣꯏ ꯁꯨꯗꯣꯛꯄꯤꯔꯝꯃꯒꯦ ꯀꯩꯅꯣ ꯁꯤꯗꯤ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯁꯤ ꯅꯪꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯖꯕꯁꯦ ꯅꯪꯅ ꯈꯪꯕꯤꯗꯨꯅ ꯉꯁꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤꯕ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯅꯦꯅꯦ ꯀꯀꯥꯒꯤ ꯐꯤꯁꯤꯡꯗ ꯁꯨꯗꯣꯏꯔꯣ ꯁꯨꯔꯣꯏꯗ ꯁꯅꯥꯊꯣꯏ ꯁꯅꯥꯊꯣꯏ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯅꯦꯅꯦ ꯀꯧꯕꯗꯣ ꯍꯌꯦꯡꯈꯩꯗꯤ ꯀꯧꯔꯅꯨꯀꯣ ꯉꯁꯤꯗꯒꯤ 이dom사나 ꯀꯧꯀꯣ 이dom사 ꯉꯁꯤ ꯃꯤꯡꯒꯧ ꯑꯣꯟꯊꯣꯛꯏꯁꯦ ꯅꯨꯃꯤꯠ ꯐꯕ꯭ꯔꯥ ꯌꯥꯝ ꯐꯩꯌꯦ 이dom사 ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯉꯥꯎꯋꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣꯕ ꯀꯩꯅꯣ 이거 산디 따자우 산디 kum모 그다이 탐게 ꯑꯩ ꯈꯪꯗꯦꯕ 세 kum모바 ꯈꯪꯗꯦꯔꯒ ꯇꯥꯈꯣꯏꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯄꯤꯖꯕ ꯆꯤꯊꯤ ꯈꯨꯗꯣꯞ ꯑꯌꯤꯡꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯒꯗ꯭ꯔꯅꯦ ꯃꯤꯒꯤ ꯂꯛꯅꯐꯝ ꯑꯣꯏꯔꯕ ꯇꯥꯈꯣꯏꯗꯨꯝꯕꯨ ꯃꯉꯣꯟꯗꯁꯨ ꯂꯛꯅꯔꯛꯏ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯑꯩꯕꯨ ꯇꯊꯤ ꯇꯊꯤ ꯆꯩꯔꯛꯂꯣꯏꯗ꯭ꯔꯥ ꯑꯩ ꯄꯤꯔꯔꯣꯏꯗ Sushi ôm sợ này. सनाथोय चोटप्रा आई एम सॉरी थेंख्रेना हाथो हाथो लापदा सोइख्रा माले सनाथोय यम चलसे फी होंदोगा अमुला चुलासे Hồi 이dom사 Ay, ay bunu
ꯅꯣꯏꯅ ꯁꯥꯔꯒ ꯂꯧꯅ ꯈꯣꯠꯅ ꯇꯧꯔꯒꯅꯣ ꯄꯨꯟꯁꯤꯗ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯕ ꯃꯤꯅꯤꯀꯣ ꯅꯣꯏ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯟꯗꯨꯅ ꯑꯃꯨꯛ ꯒꯪꯒꯥ ꯏꯃꯥ ꯂꯧꯁꯟꯈ꯭ꯔꯖꯥꯠꯂꯥ 아파오야 오늘 스타블레가 이미다 너 바라고 버스두부 삭크르베잘라 너는 스트라이 끼게라 아이 너 끼게라 쪼바 뭐야 속부 따레네 아유키다 아이 오자 아이 강미들아 뭐 낭내 또부시마 오자 오자 이 구름대기 아이 구름대기 오자 쪼바 호글로니 또이디네 오야 그럼 내미는 오자 쪼바 아이 임판 쩔루게 아헬로라바 펜신 방가보 오자 마야마마 서카르나 눅시드나 락나니 쪼바 아이씨 본시지 얌는 걸 먹대 오자 쪼바 아이는 옥점이네 샤는 바바 극여우주죠 말아이 먹티에 오자 쪼바 오자 아이 우착잡아 감제니 오자 쪼바 나사누파 코이둠도 lambi sorokta 피젯 피가이 셋 셋바 앙아우바 먹긴 나때드나 마기 가직당 빵집은 맛도우도 아주 각다니 코이둠디 마사수 날리 마기 아레이바 피론도 따난따난 쳇자이 싸우바 부누먹시 이소르 마기 릴라닌 헤이 에 오자 아이야나 라이클렉자 헤이 싸우바 하이헤이딘 헤이 그리로 라이레가 아이 우주보 휘연들 탐이자 싸우바 능시 온톡 보와드 낭이다 뭐뭐 potter이 후라한바 좀더 나르가 미기람냠 봐봐 싸우바 아두고 믿어 라이레디 그리기 기들이 별로 했지바 괜찮은 나를 하독들이 가리기 싫어 싸우바 아유가 라이브 티브 오빠일 티브 까야무나 땀 티브를 해놨게 나 한눈을 가리기 싫래 시 라이레비 구담을 오자 아이 하지 라이 오자 라이 소이는 뭐 할록디 하지 싸우바 하이헤이딘 오자 라이닝 비누나 맞다 망는 이샬루기고 버슬라이 오자 나이 구워 오자 짜봐 나티 오자 와리 이샬루기고 레오고 이샬루기고 에이 짜봐 오자 눈 벌써 강호해 오자 나이 구워 오자 짜봐 에이 오자 눈 벌써 강호해 오자 그런데 잠깐다 잠깐아 타오라 버스 타오라 ꯌꯥꯝꯕ ꯑꯩ ꯕꯤꯂꯥꯏꯈꯣꯡꯕ ꯆꯠꯈꯤ ꯑꯩ ꯎꯍꯧꯔꯕꯅꯦ ꯑꯩꯒꯤ ꯕꯣꯔ ꯅꯤꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯗ ꯑꯌꯦꯡꯕꯤ ꯑꯩꯅ ꯀꯜꯂꯝꯕ ꯊꯔꯣꯗꯣ ꯀꯅꯥꯃꯠꯇ ꯍꯦꯛꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯇꯥ ꯈꯣꯏꯗꯨꯝꯅ ꯁꯟ ꯍꯣꯏꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯥ ꯍꯦꯜꯂꯝꯕꯅꯤ 하이쇼 하이버니 너희 부키도 정문 크레비마 아이디 형 키지 ꯍꯟꯗꯛꯁꯤ ꯑꯌꯤꯡꯕꯤꯁꯤ ꯂꯥꯏꯒ ꯌꯥꯝ ꯅꯤꯡꯈꯠꯂꯛꯑꯦꯅꯦ ꯑꯗꯨꯅꯦꯃꯤ ꯑꯩꯒꯤ ꯕꯣꯔ ꯅꯤꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯦꯃꯤ ꯃꯥꯅꯦ ꯑꯌꯤꯡꯕꯤ ꯀꯔꯤ ꯕꯣꯔ ꯅꯤꯔꯛꯀꯦ ꯄꯨꯟꯁꯤꯁꯤꯗ ꯌꯦꯡꯅꯤꯡꯗꯕ ꯃꯈꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯖꯔꯔꯣꯏꯒꯦꯅ ꯅꯤꯔꯝꯃꯦ ꯑꯗꯨ ꯑꯌꯤꯡꯕꯤ ꯂꯩꯔ ꯀꯣꯝꯂꯥꯔ ꯑꯃꯗꯤ ꯄꯤꯔꯝꯃꯨꯗꯅ ꯑꯌꯤꯡꯕꯤꯅꯅꯦ ꯇꯥ ꯁꯥꯐꯕꯅ ꯍꯥꯏꯔꯤꯁꯤ ꯂꯩꯔ ꯀꯣꯝꯂꯥꯔ ꯑꯃꯇꯪꯗꯤ ꯄꯤꯕꯤꯔꯝꯃꯨ ꯀꯩ ꯄꯤꯔꯝꯃꯁꯤꯔꯥ ꯇꯥꯈꯣꯏꯗꯨꯝ ꯁꯤ ꯂꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯑꯌꯤꯡꯕꯤ
Kadai aying biya? Ta khoidum. Se. Ai sẽ lên đi. Nang. Tacho. Hả? Công lao được cái đây đấy nọ. Aying bina pirei ba. Cha thôi chứ Yaro. Cha thôi chứ ba. Yaro. Aina. Sana khodok ka sithi ka pi ge duda. Aying bina ay nung sidana. Si pirei jane. Masi cha thoro. Thamjilage. Si thama ba. Yade. Som tham. Si thama. Si thama. Si tiare. Baba, punga hum tare. BP ki guli se sato se. Haima. Akoy ta mo lai baba. Isa laedna. Hoi baba. Inama. Inamo. Kanano malai. Khaw mo puthoro. Hey, ngai ko. Adwai de nga leko. Aying bia. Kana ka dong na bano nana khaw hai si bo. Tu. Tamo na ching dagi purai bo phun se. Khaw du da hapse laga thamo. Kari bu pa jano ne. Hayngwai. Hida kanai hai bane. Uphun bu kai de hida kanari ba. Sasi bu khang da mane. Khwang na ba tai bu phai hai bane. Masi gi angang si di. Uphunbu khwang nabada taina ba hidak lane. Ngo bisina ngang masima. Sumang le lebi bse. Kana su natine. Nabung ne. Phi yon ba lakpa natine. Punima mai ono ba to. Yare. Yare. Anai yaudedna. Thoidokpa ana yekti yaudi baba. Lambi da gari yaraktabadagi ahing ama su legle. Baba, waman khidana karimta leraktre. Baba, si thaungi tolom ne loksin biyo. Asoba, noe dum thamjin jaro pasim krose. Baba na sum thamjin biro. Ai phim tu hongu kige. Oh, phare. Ngahan kay di. Kiye na ay ka tuminna ba to? Hawjikti tuminna na roy ne. Masigi angang si di. Baba, paisado ay thamirage dana. Hey, thaungi tolo lupa lising tara mangasi pusan badi BP narab su pa tu saloidna. Ipa thamjin jaro ke. Sango. Mathangdi kayang kuina leiraga amuk sapi doino. Paikha loramnina thamukti chalaroi. Oh. Sir, ngasigidi mi amta leitre. Ado sir, matam jungali. Sar nongma aigi yumda chatpigini na takpigibado. Ngasi heta chatlurasi sir. Oh, pung ahum di tadre. Fare, chalase. Hoi, chasi sir. Natai moy angang jinju loi leirangwani. Natai moy angang jinga sakhang na ba. Asukna la leba aigi yumda sar nong te lingbi de bai base. Ai sinu ngai tribani sir. Matam na yada tawine. Fare, chalase. Jawre sir. Lengkin biro. Thongju gari changba yadab sida. Tongambi aphawi. Prahin chabi ni se. Aduna ni nang atumbi wadi do. Oi, kai chakhar jano ne. Sir kaka biro. Ay yare. Ising ka tahan thagige. Karigino ne. Makhoi ni delari thonglo risibo. Sir, ngakta lebri muko. Pai, ngasi dinu pi phuge.
Kanano to shin to kalau. Icheda hayu aidi kalloy. Kari atombi nang nasu ai taraga tawrine nasamdu foyura. Aying biseng asidi chandon sinara kaino anawiya maliko. He, hingsabi sidi. Malagi zakaw bu salubani. Oh, mahakse. Tolo mata sika nubi ga su lon sariye. Kanadano kalhalu sasalo. Aiju kalloy jo. Aiju Sa. kanadano. Oye, tawasi. Kaidaruge hajibo. Shing mom tale. Ama ngata ngaire mesa. Po ni sa. ꯆꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯤꯗ ꯏꯆꯦꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨꯀꯣ 하요네 까리 와노 ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯏꯆꯦꯕꯨ ꯇꯁꯣꯟꯗꯨꯅ ꯂꯩꯔꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩ ꯇꯥꯆꯧꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯏꯆꯦꯗ ꯍꯥꯏꯔꯣꯒꯦ ꯈꯟꯗꯨꯅ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯦ ꯇꯝꯐꯥ ꯅꯪꯁꯨ ꯅꯕꯨꯡꯗꯧꯅ ꯉꯥꯎꯔ ꯃꯥꯅꯦ ꯏꯆꯦ ꯑꯉꯥꯎꯕ ꯅꯕꯨꯡꯗꯨꯒꯤꯗꯃꯛ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯃꯤꯕ ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯆꯦ ꯃꯥꯗꯤ ꯑꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯣꯏꯅꯔꯛꯈꯤꯕꯗꯨꯒꯤ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅ ꯃꯥꯕꯨ 이삼 쌈나 로나 떠보네. 마나 누시 하이데나 부 아이슈 누시 하이브로. 제 아이라레. 제나 따져부 탱나부 쿠딩. 루나 누시나 떠비바두다. 마디 마나다버니나. 마부 누시레 칸두나 사덕지로버니. tampa. 이제 아이 이제기 공안이 빠이든 하이제리. 제 윰세 타독두나 사트리 파우디. 따져우가 탱나부 쿠딩다. 이제나 마부 누시나 누시바 사두나. 카라 로이나 비우고 이제. 이제 애기 분시세 산업범 강들아 로이 기샤노 이제 애기 분시다 따져오나 명자 티바 타바 아무것도 더 홀로 이제 이제 tampa. Sauning bana heman kidana. Irai laina hekta haido kiba. Aigi wai singduna. Tampa na ibu. Yang warau rangadra. Tampa jo jibo lakdrene. Aina ingbida haibududa. Aingbina. Chak chagrasi gaina. Aksha lai tokhujala. Lại Tampa anh mina cây harke ba cây harke ba cây harke ga 따져 난 이제 인구 위험 누시브라 누시 anh miu yam nung si. Ado, mana di kay hay? 따져 이제 인비도 Anh bido, anh nung si so itan hayra man. Hayra. 하이레 아이나 따져오기 만또 옌게나 락나버니 따져 낭부 이제 인비나 얌 누시자니 아두부 따져 이제 인비나 아시마디 하이레 Kay hari ba? 따져오가 얌나 또이나 탱내로이시
ꯂꯩꯀꯥꯏꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯩꯔꯦ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏꯅ ꯏꯃꯥ ꯄꯣꯊꯥꯔ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯃꯤꯃꯤꯗꯤ ꯑꯩꯅ ꯆꯥ ꯂꯣꯜꯍꯜꯂꯤꯌꯦ ꯁꯨꯝ ꯐꯝꯇꯣꯛ ꯇꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯅ ꯅꯨꯡꯗꯥꯡꯒꯤ ꯏꯟꯁꯥꯡ ꯁꯦꯝꯖꯜꯂꯤꯕ ꯑꯩ ꯃꯦꯃꯤ ꯅꯪ ꯃꯥꯃꯣꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯏꯃꯥ ꯑꯩ ꯊꯥ ꯑꯃ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯪ ꯃꯄꯥꯟꯗ ꯏꯃꯥꯒꯤ ꯂꯥꯌꯦꯡꯕꯗꯣ ꯃꯈꯥ ꯆꯠꯊꯔꯨꯁꯤ ꯃꯥꯃꯣ ꯆꯥ ꯑꯕꯨꯛꯀꯤꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯗꯥꯛꯇꯔꯅꯗꯤ ꯊꯥ 4 ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯥ 4ꯁꯨ ꯁꯨꯗ꯭ꯔꯤ ꯏꯃꯥꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦꯅ ꯈꯜꯂꯤꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯌꯥꯝ ꯀꯜꯂꯦ ꯏꯃꯥ ꯃꯥꯃꯣ ꯅꯪ ꯂꯨꯍꯣꯡꯉꯁꯤꯕ ꯑꯕꯨꯛ ꯅꯥꯕ ꯐꯅꯕ ꯀꯩꯅꯥꯗꯣ ꯅꯪꯅ ꯍꯦꯛ ꯄꯨꯕꯤꯔꯛꯑꯣꯗꯅ ꯑꯩꯗꯤ ꯏꯆꯥꯒꯤ ꯏꯃꯧ ꯊꯤꯕꯗ ꯁꯤꯃ ꯄꯥꯝꯃꯤ ꯁꯤꯃ ꯄꯥꯝꯗꯦꯗꯣ ꯈꯛ ꯍꯥꯏꯔꯣꯏꯗ ꯃꯤꯇꯩ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯌꯥꯏ ꯃꯥꯃꯣ ꯑꯗꯨꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄꯤ ꯍꯋꯥꯏꯖꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯍꯦꯛꯇ ꯍꯣꯡꯉꯁꯦ ꯍꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯕꯕꯥ ꯀꯀꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯁꯅꯥꯊꯣꯏ ꯅꯪꯒꯤ ꯀꯀꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯑꯅꯤ ꯏꯆꯥꯒꯤ ꯍꯤꯗꯥꯛꯇꯣ ꯁꯣꯏꯗꯅ ꯄꯨꯔꯛꯑꯅꯤ ꯍꯤꯗꯥꯛꯇꯨ ꯊꯛꯑꯒ ꯏꯆꯥ ꯅꯥꯕ ꯐꯒꯗꯣꯔꯤꯕꯅꯤꯅꯦꯍꯦ ꯃꯔꯥꯏꯕꯛꯁꯤꯗꯤ ꯌꯥꯝꯅ ꯁꯥꯈ꯭ꯔꯦꯗ ꯑꯉꯥꯡꯁꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯌꯥꯔꯒꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯍꯣꯏ ꯐꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯗꯥꯛꯇꯔꯗ ꯑꯃꯨꯛ ꯄꯨꯕ ꯍꯥꯏꯕꯗꯨꯅꯤ ꯁꯅꯥꯊꯣꯏ ꯏꯆꯥ ꯅꯥꯕ ꯌꯥꯗꯦꯀꯣ ꯏꯆꯥ ꯅꯥꯕ ꯌꯥꯗꯦ ꯃꯪꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯒꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯒꯥꯔꯤꯒꯗꯣ ꯈꯔ ꯌꯦꯡꯅ ꯊꯧꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯗ꯭राꯏꯚꯔ ꯀꯨꯃꯥꯔ ꯍꯧꯖꯤꯛꯐꯥꯎ ꯆꯪꯂꯛꯇ꯭ꯔꯤꯕ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ ꯀꯨꯃꯥꯔ ꯁꯥꯔ ꯑꯉꯥꯡ ꯊꯤꯟꯕ ꯒꯥꯔꯤꯗꯨ ꯌꯥꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯅ ꯁꯣꯁꯤ ꯄꯨꯔꯒ ꯑꯉꯥꯡꯗꯣ ꯑꯃꯨꯛꯇ ꯂꯧꯔꯝꯃꯨ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯌꯨꯝꯗ ꯎꯁꯣꯞ ꯑꯃ ꯂꯩ ꯁꯤꯡ ꯃꯣꯟ 4 ꯈꯛ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯅꯪ ꯈꯔ ꯈꯥꯏꯗꯣꯛꯑꯝꯃꯨ ꯁꯥꯔ ꯀꯨꯃꯥꯔ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯒꯤ ꯗꯤꯅꯔ ꯑꯃ ꯂꯩ ꯃꯗꯨ ꯀꯨꯃꯥꯔ ꯅꯪꯁꯨ ꯌꯥꯎꯁꯤꯅꯦꯀꯣ ꯑꯩꯒꯤꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯆꯦꯟꯕꯤ ꯅꯅꯥꯎ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯖꯕ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯥꯔꯒꯗꯤ ꯁꯥꯔ ꯑꯩ ꯍꯦꯔꯥ ꯏꯕꯣ ꯍꯧꯖꯤꯛꯁꯤ ꯀꯕꯨ ꯀꯩ ꯑꯣꯏꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯕꯅꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯕꯨ ꯀꯅꯥꯅ ꯍꯨꯕꯤꯔꯝꯗꯣꯏꯅꯣ ꯄꯨꯡ 2 ꯇꯥꯔꯦ ꯆꯠꯂꯣ ꯊꯦꯡꯉꯦ कुमार सिंह खाई भाई तू काउनी को मसा खतंग पाई तो से यारे सा ड्राइवर कुमार सिंह हांगई पाई दबनीना ngasidi yamna ngawre aduna ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯁꯥꯍꯦꯕꯀ ꯌꯁꯣ ꯁꯥꯍꯦꯕꯀꯅ ꯌꯨꯝꯕꯧꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯕ ꯇꯥꯔꯦꯅꯦꯀꯣ ꯌꯥꯅꯤꯌꯦ ꯁꯥꯔ ꯑꯩꯈꯣꯏ ꯊꯤꯟꯖꯒꯦ ꯑꯩ ꯍꯧꯒꯠꯆꯒꯦ ꯁꯥꯔ ꯇꯞꯅ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ लेहरोको गुड नाइट बाय गुड नाइट ꯑꯩ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯑꯣ ꯍꯟꯕꯤꯔꯛꯑꯦꯗꯅ ꯏꯇꯣꯝꯗ
ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯕꯗꯨꯒ ꯀꯣꯏꯕꯒ ꯌꯥꯝ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯥꯏꯅꯦ ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯏꯃꯨꯡ ꯍꯨꯞꯅ ꯗ꯭ꯔꯥꯏꯚꯔꯕꯨ ꯊꯤꯟꯕ ꯂꯥꯛꯏꯕꯅꯤꯅꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯅꯠꯇꯦ ꯃꯗꯨ ꯑꯩꯈꯣꯏ ꯁꯥꯔꯃꯛꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏꯅꯣꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯗꯤ ꯅꯪ ꯁꯥꯎꯅꯤꯡꯉꯤꯅꯤꯅꯦ ꯑꯆꯨꯝꯕ ꯀꯃꯥꯏ ꯆꯨꯝꯗꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯍꯩꯃꯥ ꯍꯥꯟꯅ ꯑꯣꯏꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦꯗꯅ ꯑꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯀꯔꯤ ꯏꯆꯥ ꯑꯅꯥꯕ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯕꯅꯤꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯈꯪꯉꯦ hindu khungwa ba khungwa shanu come on Sanathoi. Sanathoi. Nangi kakala en hey. Sanathoi. Hidak taksi se. Se kato. Isa na ba phare ni da. Isa na ba phare. Baba, phung na dum potha yadro. Mapan sida aying manushit phung na ba. Bagi tombi. Ba tombi. Ipa potha ningdra. Ipa na. Shi hibena. Shi hibena hen phare ba jat ni na. Baba, kainu hai dubo. Ipa. Ipa ningdra. Ipa shiring ere bema. Baba. Nang ta chau ti tam pha. Ngasai wai di swai de leram bani. Khang de. Ta chau sisu pangchat ta chatli. Oh. Karigino. Ai ki thamoi sida. Ichanu shiba habido. Ji khangda tum thela phobre ji bo. Atamamagi nupiangang nungsiba kang kita bertemu itu na try mo sa Parisha. Baba, kaligi ka pino. Se, pido tayo to. Apa? Ibai ko si Pap sila mo kunin na. Pap sila mo kunin na. Ibang mitipi tayo to. Baba. Ba tay thôi. Khóc con đâu bà. Hãy tay thôi kìa. Baba. 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 Hidak siya, sang na pijero. Tacho, lingjen biyo. Sida pambiro. Funny doctor. Tacho, hidak singje sang na sabiri ko. Suna saki. Tacho, aina jo hana haijaki beduni. Miyo ibagi haksang se. Mamanya ma hidak ya chajara basu. Wakana bu nungai trabadi, madui kana bu gasu phangti. Doctor. Chumi. Punsigi awa nungai. Mi amaga di khak manade. Adubu tacho. Punama sona tamlamani khalaga. Khara penthokpa tambiro. Doctor. Sangsar sida. Nuok pai to mi lang madro. Aisu matam amadadi
ꯅꯣꯛꯄ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯦꯝꯃꯅꯤ ꯆꯦꯁꯦ ꯄꯥꯏꯁꯤꯜꯂꯨ ꯇꯥꯆꯧ ꯑꯩꯅ ꯏꯖꯔꯤꯕ ꯍꯤꯗꯥꯛ ꯑꯅꯧꯕꯁꯤꯡꯁꯦ ꯁꯣꯏꯗꯗꯤ ꯐꯪꯉꯣꯏ ꯍꯌꯦꯡ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯒꯠꯂꯛꯄꯗ ꯄꯨꯕꯤꯔꯛꯑꯒꯦ ꯇꯥꯆꯧꯁꯨ ꯁꯤꯗ ꯂꯥꯛꯑꯅꯨ ꯋꯥꯅꯅꯕꯅꯦ ꯃꯅꯦ ꯍꯤꯗꯥꯛꯁꯤꯡꯗꯣ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯧꯀꯣ ꯍꯣꯏ ꯗꯣꯛꯇꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦ ꯍꯣꯏ ꯐꯅꯤ ꯗꯣꯛꯇꯔ ꯂꯦꯡꯁꯤꯟꯕꯤꯌꯨ ꯇꯥꯆꯧ ꯍꯤꯗꯥꯛꯁꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯈꯨꯝ ꯑꯅꯤꯔꯛ ꯊꯛꯄꯤꯌꯨ ꯑꯣ ꯑꯩꯁꯨ ꯏꯃꯥꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯄꯨ ꯇꯥꯔꯦ ꯑꯩ ꯊꯥ ꯑꯃ ꯁꯨꯇꯤ ꯂꯧꯊꯣꯛꯑꯦ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯍꯨꯠ ꯗꯣꯛꯇꯔ ꯑꯃ ꯊꯥꯔꯛꯀꯅꯤꯗ ꯗꯣꯛꯇꯔ ꯏꯃꯥꯒꯤ ꯂꯥꯏꯅꯥꯕꯨ ꯇꯥꯆꯧ ꯀꯦꯟꯁꯔꯅꯤ ꯀꯦꯟꯁꯔ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯐꯥꯎꯕ ꯀꯟꯕ ꯉꯝꯃꯔꯣꯏꯗꯕ ꯂꯥꯏꯅꯥꯅꯤ ꯑꯣ ꯏꯃꯥꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯐꯪꯖꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯁꯅꯥꯊꯣꯏ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯏꯆꯥ ꯁꯅꯥꯊꯣꯏ ꯍꯜꯂꯛꯑꯦꯗꯅ ꯂꯥꯛꯑꯣ ꯕꯕꯥ ꯑꯩ ꯍꯜꯂꯛꯑꯦ ꯕꯕꯥ ꯂꯩꯔꯤꯕꯁꯤꯗꯤ ꯇꯨ ꯀꯀꯥꯁꯦ ꯗꯣꯛꯇꯔꯅꯤ ꯀꯀꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇꯗꯤ ꯀꯧ ꯍꯥꯎ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯋꯦ ꯁꯅꯥꯊꯣꯏ ꯀ꯭ꯂꯥꯁꯇꯤ ꯀꯌꯥ ꯀꯥꯔꯦ KG 2 ꯁꯦ ꯀꯀꯥꯅ ꯄꯤꯔꯤꯁꯦ ꯑꯆꯥꯄꯣꯠ ꯌꯥꯅꯤ ꯆꯥꯅꯅꯕ ꯀꯀꯥ ꯗꯣꯛꯇꯔ ꯂꯧꯁꯦ ꯄꯤꯕꯤꯔꯨꯅꯨ ꯁꯦ ꯂꯧꯔꯁꯦ ꯀꯀꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣꯐꯤꯁ ꯊꯦꯡꯉꯦ ꯇꯥꯆꯧ ꯑꯩ ꯑꯃꯨꯛ ꯆꯠꯆꯧꯈꯤꯒꯦ ꯐꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯁꯤꯔꯅꯦ ꯐꯣꯡꯗꯣꯛꯂꯨꯔꯒ ꯌꯥꯝ ꯂꯦꯝꯖꯗꯕ ꯏꯁꯥꯒꯤ ꯏꯖꯠ ꯈꯪꯖꯗꯕ ꯃꯃꯜ ꯂꯩꯇꯕ ꯑꯃꯒꯨꯝ ꯎꯈꯤꯒꯗ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯗꯨꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯈꯨꯡꯒꯪꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯏꯁꯦ ꯎꯠꯄ ꯉꯝꯈꯤꯒꯗ꯭ꯔꯥ ꯐꯔꯦ ꯂꯥꯏꯕꯛ ꯇꯝꯕ ꯑꯃꯗꯤ ꯂꯩꯔꯝꯂꯅꯤ ꯑꯗꯨꯗꯤ ꯀꯅꯥꯗ ꯍꯥꯏꯔꯒꯅꯤ ꯏꯇꯦꯟꯗꯦꯟ ꯇꯣꯝꯕꯗꯤ ꯃꯆꯤꯟ ꯊꯤ ꯑꯣ ꯇꯥꯟ ꯆꯥꯔꯦ ꯇꯥꯆꯧ ꯀꯨꯃꯥꯔꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯅꯣꯡꯖꯨ ꯊꯥꯒꯤ ꯑꯍꯤꯡꯁꯤꯗ ꯆꯦꯛꯂꯕ ꯈꯥꯡꯄꯣꯛꯁꯤꯗ ꯅꯣꯡꯖꯨ ꯊꯥꯒꯤ ꯑꯍꯤꯡꯁꯤꯗ ꯆꯦꯛꯂꯕ ꯈꯥꯡꯄꯣꯛꯁꯤꯗ ꯀꯅꯥꯎꯅꯍꯜꯂꯦꯅꯦ ꯑꯩꯒꯤ ꯋꯥꯈꯜ ꯀꯅꯥꯎꯅꯍꯜꯂꯦꯅꯦ ꯑꯩꯒꯤ ꯋꯥꯈꯜ humliba malangbana humdogle nangi shamla humliba malangbana humdogle nangi shamla ikai thibi nangi na tawduna thoina hena aibo ngawhallene nangbu nungshiragle ꯅꯣꯡꯖꯨ ꯊꯥꯒꯤ ꯑꯍꯤꯡꯁꯤꯗ ꯆꯦꯛꯂꯕ ꯈꯥꯡꯄꯣꯛꯁꯤꯗ
ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯨ ꯍꯧꯔꯤꯕ ꯄꯥꯃꯦꯟꯁꯨ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯨ ꯍꯧꯔꯤꯕ ꯄꯥꯃꯦꯟꯁꯨ ꯈꯪꯉꯤ ꯊꯃꯣꯏꯒꯤ ꯃꯔꯝ ꯀꯨꯞꯂꯤꯕ ꯅꯣꯡꯊꯥꯡꯅ ꯌꯦꯡꯂꯤ ꯅꯍꯥꯛꯄꯨ ꯀꯥꯂꯛ ꯃꯤꯠꯌꯦꯡ ꯃꯤꯇꯥꯅ तैयारखना उरकलाबा नंगसे ngasisu asam yingduna talainingi Sibu nungsibangi hauna sara nungsibangi hauna sara nungju thage ahingsida jiglaba khangpoksida Tattana hangliba pukningi wahangsu Tattana hangliba pukningi wahangsu Nanggi nungsimit yengni thawai ni nahak jangi ai hak ke kaina darung punsigi Nang tagi wakhalda ngauraba aise mi kukuding Kanduna talaire Sibu nungsibagi hauna sara nungsibagi hauna sara 이마, ꯀꯩꯗꯧꯔꯦ? ꯐꯨꯕꯥꯂꯥꯒꯤ ꯃꯥꯏꯕꯗꯨꯅ ꯁꯦꯝꯕꯤꯔꯝꯕ ꯖꯟꯇ꯭ꯔꯗꯨ ꯀꯗꯥꯏ ꯊꯝꯒꯦꯕ? ꯑꯩꯈꯣꯏ ꯄꯣꯀꯦꯠ ꯗꯣꯛꯇꯔꯗ ꯁꯤꯕꯤꯈ꯭ꯔꯕꯅꯤ ꯏꯃꯥ. ꯍꯩꯃꯥ, ꯖꯟꯇ꯭ꯔꯗꯨꯕꯨ ꯍꯨꯏꯗ ꯁꯤꯕꯤꯔꯤꯕ? ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯗꯥꯏ ꯊꯝꯒꯦꯕ? ꯑꯣ, ꯁꯤꯗ ꯂꯩꯔꯦ, ꯁꯤꯗ ꯂꯩꯔꯦ. ꯑꯁ! ꯀꯩꯅꯣ ꯏꯃꯥ? ꯑꯁ! ꯍꯩꯅꯗꯦ ꯏꯃꯥ. ꯁꯦ, ꯁꯤ ꯑꯝꯇ ꯁꯤꯕꯤꯒꯦꯁꯦ. ꯗꯥꯛꯇꯔ ꯉꯥꯎꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯝꯅꯤꯀꯣ. ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ. ꯐꯔꯦ ꯏꯃꯥ. ꯑꯩꯈꯣꯏ ꯃꯄꯥꯟ ꯆꯠꯀꯅꯤ ꯇꯧꯔꯝꯕꯗꯣ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ. ꯗꯥꯛꯇꯔꯅ ꯂꯥꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯗ꯭ꯔꯤ ꯍꯥꯏꯕ ꯐꯥꯎꯗ ꯅꯪꯅ ꯏꯃꯥ ꯉꯁꯤ ꯍꯌꯦꯡꯁꯦ ꯆꯠꯇꯕ ꯌꯥꯗꯦꯅ ꯍꯥꯏꯔꯦꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯣꯡ ꯅꯤꯅꯤ ꯄꯟꯊꯈꯤꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯒꯤꯁꯦ ꯃꯅꯨꯡꯗ ꯋꯥꯟꯗꯤ ꯂꯩꯔꯦꯁꯦ. ꯅꯪ ꯃꯗꯨ ꯏꯃꯥꯗ ꯂꯣꯠꯀꯅꯨꯀꯣ. ꯏꯃꯥ, ꯃꯔꯝꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯑꯩ ꯋꯥꯔꯦ ꯄꯨꯛ ꯌꯥꯝ ꯆꯥꯏ ꯑꯩꯕꯨ ꯂꯧꯁꯟꯕꯤꯔꯣ ꯁꯣꯔ ꯑꯩꯕꯨ ꯈꯔꯁꯨ ꯂꯧꯁꯟꯕꯤꯔꯣ ꯑꯩꯅ ꯄꯥꯝꯅ ꯂꯣꯏꯅꯔꯛꯄ ꯅꯪꯗꯤ ꯑꯩꯒ ꯁꯤꯃꯤꯟꯅꯒꯗꯕꯅꯤ 시조 해줘 그래요. 라이 노이슈 펀디드고 아이는 팟다바 타바까야 떠오르버기 노이 너희부 팟다는 한번 승리브라. बाबा गाड़ी में वायरगा डॉक्टर जैसे डॉक्टर सरप्राइज से पैसा याउदना चटपा यारोय नंदी करेदी पैसा बाबा अइने बाबा खंगनदना मुंफा फिदक हनबा अमनी नोंग फादो मी पोंग लाकपदा थानाबा लोसिंदरो थमे बाबा इपा खंगनदना नंगना मुंफा फिदक अमनी लोलगा थमे आइबा ताचौसे मीगा मिमानदबगा ओइरे मफी मरोल सोनी सुदे याउसंग मया यौरकपसिदा मफी मरोल अमतंग लेबिसिरा हाइदुना लुपा चौम याकाय खलो सिन्दुना थम्बने बाबा पागी तंफा पागी बेमा इसागी थवाइसि कंजरबगे तमक लुपा अमा फाउ तुंगछन बंगमजिखिते इचान तुंगेन बसेंदो पासोरो ये आई फतमनी 아이네 파타바 타박 도루기 밤니
ngasi ni ipana wa nangisa. Baba. Baba, ai doktor kauge baba. Tampa, nang baba manak lerem ko. Ai doktor kauge baba. Tachau. Pagi Tampa, nama do. 너희는 안강한 호리이다. 이빠는 하시면 되더라. 이빠는 부르고 딴 도끼 변인데. Baba. 나목 뭐 동자다 버시가. 난 나를 여기 아무 티를 내려고 따르고. Baba. Hai, kudu, kudu bu yore. Tatumba, aku baba do masang ngam dele hore. Ai doktor ta kauge lai ni. Doktor, aku baba se. Aku baba do kana na da le hore. Se ai doktor bong ta khuram jige. Doktor. Toide. Yumbu kada waidano. Kayam lapke. Yam thaptre. Khulongi machin horok pa soidane. Doktor, se khidang du cheslo. Fani. Tauri. Doktor. Cheslo. Sir. Ibungo, nang saunu anaba mani singa maga ay yam thuna lake ko. Nang kitang halamo ay soidana magi lakani. Nang kanin pakalunu ko. Thuna lake. Nang ta trông đi. Baba. 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 Ako'y bukan nakalihaway na baba. Kumo baba. Ako'y bukan nakalihaway na baba. Baba, moi, ai gặp được xem cái gì vậy? Moi am pati. Tachau, nang dia pang mane. Ni na ngawun hay na ba? Nang nadatar ka babu, kanana jabi na kadage. 이마기다막 칼라가 따사오는 애부 나나오모 아니 감비도나 마땡시 마땅디 빵비요 아이 칼메야바 칼라바 마퉁다 와판마세 따사오다 퐁독라바니 Doctor, yamba nangi soidana matiang pangani. Nangi lamal aingon yama tulibani. Laman singado karadasu singbang ambagi tanza amal lakpase yamba nungai. 따사오 Aing bisu haraw nangakani. Doctor, aigi haiba makai amatta kaktana. Nangi da magtadi ay matiang panganita. 따사오 아이암 농아이자네 아이암 무차사오기
ꯈꯣꯏꯗꯨꯝ ꯗꯨꯀꯥꯟ ꯆꯠꯂꯣꯏꯔꯣ ꯅꯪ ꯏꯁꯤꯡ ꯁꯣꯗꯣꯏꯔꯥ ꯑꯗꯨ ꯇꯥ ꯈꯣꯏꯗꯨꯝꯗ ꯋꯥꯝ ꯍꯥꯏꯗꯧꯗꯤ ꯂꯩꯀꯣ ꯑꯗꯨ ꯑꯌꯤꯡꯕꯤ ꯀꯩꯅꯣꯕ ꯍꯥꯏꯌꯣꯕ ꯁꯤ ꯀꯩꯅꯣꯕ ꯂꯥꯛꯂꯤꯕ ꯂꯝꯇꯥꯏ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦ ꯍꯥ ꯑꯣꯏꯕ ꯅꯪ ꯑꯍꯣꯏꯕꯩꯅꯦ ꯑꯌꯤꯡꯕꯤ ꯅꯪ ꯁꯣꯏꯅꯨꯀꯣ ꯁꯣꯏꯔꯗꯤ ꯑꯩ ꯁꯥꯎꯗꯣꯏꯅꯤ ꯑꯩ ꯆꯠꯂꯦ ꯅꯪ ꯁꯣꯏꯅꯨꯀꯣ ꯑꯩ ꯆꯠꯂꯦ ꯅꯪ ꯁꯣꯏꯅꯨꯀꯣ ꯈꯣꯏꯗꯨꯝ ꯅꯪꯅ ꯋꯥꯈꯜ ꯇꯥꯌꯣꯟꯅꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯦ ꯍꯦꯛꯇ ꯍꯥꯏꯖꯟꯈ꯭ꯔꯕꯅꯦ ꯑꯦ ꯇꯥꯆꯧ ꯑꯂꯨꯗꯣ ꯑꯃꯈꯛ ꯂꯩꯔꯛꯄ꯭ꯔꯣ ꯑꯁ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯣ ꯁꯤ ꯂꯩꯔꯦ ꯇꯥꯆꯧ ꯀꯩꯅꯣ ꯊꯤꯔꯤꯗꯨꯕꯣ ꯇꯝꯐꯥ ꯁꯦ ꯂꯝꯇꯥꯏ ꯊꯥꯡꯖꯁꯤ ꯀꯩꯗꯧꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯊꯤꯌꯣꯕ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯑꯌꯤꯡꯕꯤꯅ ꯂꯝꯇꯥꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯛꯏꯅꯦ ꯑꯝꯇ ꯊꯤꯌꯣꯕ ꯁꯤꯗ ꯂꯩꯔꯦ ꯇꯥꯆꯧ ꯀꯗꯥꯏ ꯑꯁ ꯁꯤ ꯂꯩꯗꯤ ꯌꯥꯔꯦ ꯃꯤꯅ ꯍꯨꯔꯥꯟꯒꯅꯤ ꯃꯁꯤ ꯁꯦꯠꯇꯠꯂ ꯊꯝꯖꯤꯜꯂꯨꯔꯒꯦ ꯃꯅꯦ ꯑꯌꯤꯡꯕꯤꯗꯣ ꯍꯥꯏꯈ꯭ꯔꯁꯦꯃꯦ ꯑꯩꯅ ꯈꯪꯉꯦꯕ ꯃꯥ ꯁꯣꯏ ꯌꯥꯔꯛꯀꯅꯦꯕ ꯂꯩꯀꯥꯏꯒ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯡꯉꯤꯕ ꯃꯇꯦꯡꯁꯤꯒ ꯃꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯑꯩꯕꯨ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗ꯭ꯔꯥ ꯅꯪꯁꯦ ꯅꯨꯄꯥꯗꯤ ꯊꯣꯛꯇꯦ ꯅꯨꯡꯁꯤꯕꯗ ꯌꯥꯍꯧ ꯉꯜꯂꯒꯅ ꯑꯉꯧꯕ ꯀꯣꯌꯦꯠ ꯐꯪꯉꯤ ꯌꯥꯍꯧ ꯊꯦꯡꯉꯒꯅ ꯕꯥꯔꯇꯣꯟ ꯑꯣꯏꯅ ꯐꯪꯉꯤ ꯅꯪꯒꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯕꯥꯔꯇꯣꯟ ꯑꯣꯏꯅ ꯐꯪꯒꯗꯧ ꯃꯥꯟꯖꯜꯂꯛꯑꯦꯕꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯣ ꯌꯥꯒꯗꯕ ꯃꯥꯜꯂꯦ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯣꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏ ꯏꯕꯣꯆꯧꯕꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯆꯤꯡꯗꯒꯤ ꯇꯝꯄꯥꯛꯇ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯟꯅꯔꯨꯔꯦ ꯑꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯅꯦ ꯕꯕꯥ ꯌꯥꯔꯒꯗꯤ ꯑꯩꯗꯤ ꯆꯤꯡꯒꯤ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯁꯣꯝꯗ ꯑꯣꯏꯅ ꯏꯕꯣꯆꯧꯕ ꯆꯤꯡꯗ ꯂꯩꯕ ꯉꯥꯛꯇꯅ ꯁꯤꯒꯗꯕ ꯅꯠꯇꯦ ꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯑꯩꯅ ꯆꯦꯟꯗꯨꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯏꯁꯣꯔ ꯃꯥꯅ ꯂꯥꯏꯕꯛꯇ ꯇꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯕꯕꯥ ꯑꯩ ꯒ꯭ꯔꯤꯛꯀꯤ ꯑꯐꯥꯎꯕ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯝꯕꯗꯨ ꯀꯥꯎꯗ꯭ꯔꯤ ꯐꯠꯇꯕ ꯇꯣꯡꯕ ꯍꯌꯤꯡꯅ ꯃꯁꯥ ꯅꯥꯟꯕ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯇꯥꯟꯅꯗꯨꯅ ꯇꯣꯡꯉꯛꯑꯕꯗꯤ ꯍꯌꯤꯡ ꯑꯗꯣ ꯁꯤꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯑꯐꯥꯎꯕ ꯒ꯭ꯔꯤꯛꯀꯤ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯁꯦ ꯑꯩ ꯌꯥꯝ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯆꯨꯝꯃꯦ ꯕꯕꯥ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯒꯗꯤ ꯆꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯖꯥꯠꯅꯤ ꯍꯩꯃꯥ ꯄꯥꯕꯨꯡ ꯇꯥꯀꯨꯃꯥ ꯂꯥꯛꯏ ꯃꯥꯅꯦ ꯍꯥꯏ ꯃꯣꯔꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯀꯔꯤ ꯂꯩꯒꯦ ꯀꯨꯃꯥꯔ ꯑꯣꯖꯥꯕꯨ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄꯒꯤ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯀꯤ ꯑꯣꯖꯥꯕꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯅꯥꯎ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣꯅꯦ ꯑꯣꯖꯥ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯒ ꯃꯥꯟꯅꯔꯕ ꯏꯝꯐꯥꯜꯗꯒꯤ ꯍꯧꯖꯤꯛ ꯈꯨꯡꯒꯪꯁꯤꯗ ꯗꯥꯛꯇꯔ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅꯤ ꯌꯥꯏꯅꯦ
ꯃꯥꯅꯕꯨ ꯑꯩ ꯏꯆꯥꯁꯤ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯏꯪꯕꯤꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯍꯜ ꯂꯃꯟ ꯐꯥꯎꯕ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯝꯃꯤ ꯌꯥꯏ ꯀꯨꯃꯥꯔ ꯌꯥꯏ ꯏꯆꯥꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯈꯤ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯅꯕꯅꯤ ꯑꯌꯤꯡꯕꯤ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯨꯃꯥꯔ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯈꯪꯍꯜꯂꯛꯑꯒꯦ ꯀꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯩꯁꯨ ꯆꯥꯊꯛꯇ꯭ꯔꯦꯗꯣ ꯅꯅꯥꯎ ꯑꯃꯨꯛ ꯐꯅꯤ जय इनमा हे अपंगबी अफब तंजा हाइबसिदी निमित खुदिंगी लाकप नतेने हो डॉक्टर दो ऐसु उरे इस मसकसु फजै मगुनसु लै येंगोय नंगा येंगनरुरबदिने यामने खेना खरबजानी अयिंगबिया इनमगी वादी तंजासे नंगिदी मनी खुनबनिको इनमा खोइना फना हाइरबसु आइदि सुया याबा गम हाइसिनि मनी शबल कुमारना अहल लोइरबा ममित तांगलबा ममाग मपागा अनीबु नुसी न मरेंग बांदा हापलगा त्रिथ खुदिंग कोई पुपु बिखी मीगा मिमानद्रबा सोइनाइरबा नयाम एगिसु सबल कुमार गुम इनाव नंग अमदी लैरिदना अदुबु मनी ताचो नंग खंगलिबदुनी ताचो डॉक्टर दुगी अइंगोंद तोलिबा लमन सिंगसे मधु खंगना खंगना करिगुंबा नंगना डॉक्टर अदुगी मायोक्ता लेबलके खलकलबदी नंग याम हाटफ पापु गदबनिको ऐ नोइबो हंगबर करी हाइगे बाबू अयिंगबिसी माबु करी हाइगे यानिंगदे हाइब्रो यानिंगदबसु माले बाबू मागी अनिंगबा खंगनजबका लई लाकप्रो नोइबु खंग लाकप्रो अदुसु लैतबा माले हायुने दोइने खंगबदी हायुने बाबू अखोइगे अयिंगबिसी मीना हाइनबदा ताबनी ताकुमागे मना नुपा मनीबु करी माना नुंगसीरे सिरो बाबू आइना खनबदी लेकाई मसेन ओइबगी अमना अमगी मतेंग पांगनबरा आइना खनबनी अदुगा माना नंग आइखोसी करिवनु इ खुमुने नसिंदो नंग डॉक्टर दुके येंगनरोबदी यामना खिना खरेना नराय फमंदुना नंग अफपत खंगिबा अंगांग अमुग निंगाय तौरिब्रो नमादना पिसक पिकना लक्थोक पिरमदगी नमा यावदबगी अवाब पुम खांगना नखोय सोंगना नु बाबा नंगी अपामा नंगना तौनिंगबदा तौबदा ऐ नंगोन करी हाइकी अइना हाइरिबसिनी ओरोइदा वाखन खनगनो ऐ वा यामना nganingi वाखल यावदबा साङागुम ऐ खोब येकनबनी खलकलबदी ऐबु फति हाइगनो बाबा अयिंगबी ngasi ibung wahai baba se yam saukre
BPꯒ ꯂꯩꯔꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯔꯣꯏ ꯁꯤ ꯀꯞꯄꯅꯣꯕ ꯅꯀꯣꯛꯇꯣ ꯆꯤꯛꯑꯅꯦꯕ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯤꯒ ꯈꯠꯅꯔꯨꯕꯗ ꯅꯪꯅ ꯐꯅ ꯂꯥꯜꯂꯝꯃꯕꯁꯨ ꯏꯕꯨꯡ ꯅꯪꯒꯤ ꯃꯤꯆꯪꯗꯗ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯦꯞꯄꯔꯣꯏ ꯃꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯅꯪ ꯕꯕꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗ ꯅꯠꯇꯅ ꯕꯕꯥ ꯑꯃꯨꯛ ꯀꯥꯏꯅꯕꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯗꯣ ꯏꯕꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯪꯅꯤꯡꯗ꯭ꯔꯦ ꯇꯥꯃꯣ ꯇꯥꯆꯧꯅ ꯇꯨꯝꯕ ꯐꯃꯨꯡꯁꯤꯗꯤꯕ ꯁꯟꯅ ꯆꯪꯉꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯝꯐꯥ ꯂꯝꯇꯥꯏ ꯊꯥꯡꯖꯦ ꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯀꯨꯏꯔꯛꯇ꯭ꯔꯦ ꯇꯥꯆꯧ ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯑꯩ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯦꯕꯨ ꯑꯏꯪꯕꯤꯒꯤ ꯃꯛꯇ ꯑꯩꯅ ꯂꯩ ꯍꯨꯛꯄ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯨꯛꯂꯛꯄ ꯇꯝꯐꯥ ꯍꯌꯦꯡꯅꯦ ꯑꯏꯪꯕꯤ ꯂꯥꯛꯂꯒ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯆꯥꯛꯀ ꯊꯣꯡꯕꯒꯤ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯗꯦꯀꯣ ꯑꯏꯪꯕꯤꯅ ꯆꯥꯛ ꯊꯣꯡꯉꯕ ꯑꯩꯅ ꯏꯟꯖꯥꯡ ꯁꯦꯝꯃꯦ ꯑꯗꯨꯒ ꯅꯪꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏ ꯇꯩꯔꯛꯀꯗꯕ ꯈꯪꯉꯦꯀꯣ ꯇꯥꯆꯧ ꯁꯦ ꯊꯦꯡꯉꯦ ꯇꯨꯝꯃꯣ ꯍꯣꯏ ꯖꯥꯏ ꯉꯔꯥꯡꯗꯤ ꯃꯪꯗ ꯀꯩꯅ ꯇꯥꯟꯗꯅ ꯀꯌꯥ ꯋꯥ ꯆꯦꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯥꯟꯅꯍꯟꯕꯤꯔꯅꯨꯀꯣ ꯇꯥꯆꯧ ꯅꯪ ꯑꯏꯪꯕꯤ ꯂꯧꯒꯦ ꯈꯜꯂꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀೋ ꯑꯁ ꯍꯣꯏꯗꯦꯍꯦ ꯃꯥꯅ ꯁꯤꯗ ꯍꯥꯏꯂꯦ ꯑꯏꯪꯕꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯈꯥꯝꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯉꯥꯏ ꯑꯃꯅ ꯄꯨꯟꯁꯤꯁꯦ ꯅꯝꯗꯨꯅ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯧꯍꯜꯂꯦꯗꯅ ꯑꯗꯨꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯦꯅꯤꯡꯊꯥꯒꯤ ꯐꯖꯕ ꯃꯁꯛ ꯈꯪꯗꯕ ꯅꯪ ꯑꯩꯅ ꯑꯅꯧꯕ ꯃꯅꯥ ꯃꯈꯩ ꯍꯦꯛꯇꯣꯛꯇꯨꯅ ꯎꯅꯥꯒꯤ ꯇꯨꯄꯤ ꯁꯥꯗꯨꯅ ꯁꯥꯟꯅꯈꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯑꯏꯪꯕꯤ ꯑꯩ ꯅꯪꯕꯨꯗꯤ ꯃꯣꯃꯣ ꯅꯣꯍꯜꯂꯒꯅꯤꯗ ꯅꯍꯥꯛꯀꯤ ꯃꯅꯤ ꯑꯏꯪꯕꯤ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯤꯗꯗꯤ ꯅꯪ ꯀꯥꯏꯍꯟꯒꯅꯨ ꯃꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯗꯣꯛꯇꯔꯗꯣ ꯇꯥꯆꯧ ꯑꯃꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯂꯕꯗꯤ ꯂꯃꯟ ꯑꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯤꯡꯕ ꯁꯛꯂꯅꯤ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯅꯅꯕ ꯑꯩꯕꯨ ꯂꯨꯍꯣꯡꯉꯨꯁꯤꯔꯥ ꯂꯃꯟꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯏꯪꯕꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯅꯪ ꯇꯝꯂꯅꯤ ꯍꯥꯏꯕ ꯃꯅꯤ ꯑꯏꯪꯕꯤ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯅꯪꯅ ꯆꯠꯈꯤꯕꯗ ꯑꯃꯝꯕ ꯂꯝꯕꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯁꯦ ꯑꯩ ꯇꯥꯆꯧ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅꯤ ꯃꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯁꯦ ꯍꯥꯏꯌꯣ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯩꯉꯣꯟꯗꯗꯤ ꯑꯁꯥ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯄꯨꯟꯁꯤꯁꯤꯗ ꯊꯣꯔꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯒꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯏꯪꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯅꯅꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯅꯁꯦ ꯍꯥꯏꯔꯤꯕ ꯑꯏꯪꯕꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯅꯪ ꯆꯠꯂꯣ ꯑꯩꯒꯤꯗꯤ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪ ꯆꯠꯂꯣ ꯑꯏꯪꯕꯤ ꯅꯪ ꯆꯠꯂꯣ ꯑꯩ ꯆꯠꯂꯣꯏ ꯑꯃꯅꯤ ꯑꯏꯪꯕꯤ ꯑꯩꯕꯨꯗꯤ ꯃꯣꯏ ꯀꯜꯂꯤ ꯍꯥꯏꯒꯅꯨ
ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯌꯥꯝꯕ ꯑꯌꯤꯡꯕꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝꯂꯣꯏ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯌꯥꯝꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ ꯌꯥꯝꯕ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ ꯌꯥꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯑꯦ ꯌꯥꯝꯕ ꯀꯩꯗꯧꯔꯦ ꯑꯌꯤꯡꯕꯤ ꯃꯥꯜꯂꯤꯅ ꯑꯥꯗ ꯆꯦꯜꯂꯛꯏꯁꯦ ꯃꯥꯅꯤꯅꯦ ꯌꯥꯝꯕ ꯁꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯔꯣꯏꯁꯤꯀꯣ ꯑꯣ ꯇꯟꯖꯥ ꯆꯥꯔꯦ ꯑꯌꯤꯡꯕꯤ ꯑꯗꯨꯛ ꯐꯤꯡꯅ ꯆꯦꯜꯂꯛꯏꯕꯗꯤ ꯂꯥꯃꯩ ꯅꯪꯅꯨꯔꯕ ꯁꯖꯤꯒꯨꯝ ꯏꯖꯠꯀ ꯀꯦꯝꯁꯤꯡꯅꯕ ꯌꯥꯎꯔꯕ꯭ꯔꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯅꯪꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯄꯤꯔꯝꯈꯣꯗꯅ ꯑꯁ ꯃꯗꯨꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅꯤ ꯅꯥꯏꯌꯦ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯈꯪꯉꯣ ꯇꯣꯝꯕ ꯑꯣꯖꯥ ꯃꯌꯥꯝ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯤ ꯑꯍꯣꯏ ꯃꯥꯡꯒꯣꯜꯂꯣꯝ ꯂꯦꯡꯈꯠꯂꯁꯤ ꯍꯩ ꯄꯨꯔꯅꯤꯃꯥ ꯐꯛ ꯑꯃ ꯄꯨꯊꯣꯔꯛꯎ ꯃꯌꯥꯝ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯍꯩ ꯐꯛꯇꯨ ꯊꯥꯔꯣꯔꯗꯅ ꯃꯌꯥꯝ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯀꯥꯈꯠꯄꯤꯌꯨ ꯃꯥ ꯀꯥꯈꯠꯄꯤꯌꯨ ꯍꯩ ꯇꯣꯝꯕ ꯀꯥꯈꯠꯂꯛꯎꯅꯦ ꯌꯥꯅꯤ ꯑꯣꯖꯥ ꯐꯝꯃꯨ ꯐꯝꯃꯨ ꯍꯣꯏ ꯑꯣꯖꯥ ꯇꯣꯝꯕꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯝꯕꯁꯦ ꯀꯨꯏꯔꯖꯥꯠꯅꯤ ꯇꯣꯝꯕ ꯂꯩꯔꯝꯅꯤꯅ ꯏ ꯄꯥꯎꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯦ ꯌꯨꯝ ꯑꯅꯤꯁꯤꯒꯤ ꯈꯕꯔ ꯇꯥꯔꯕꯅꯤ ꯑꯣꯖꯥ ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯕ ꯄꯥꯝꯖꯩꯗꯣ ꯀꯨꯏꯔꯛꯇ꯭ꯔꯦꯗ ꯉꯁꯤ 10ꯃꯨꯛꯇ ꯉꯥꯏꯔꯦ ꯋꯥꯔꯁꯨ ꯋꯥꯅ ꯁꯤꯐꯥꯎꯗꯤ ꯉꯥꯏꯕꯤ ꯇꯥꯔꯦ ꯑꯣꯖꯥ ꯂꯨꯍꯣꯡꯕꯁꯦ ꯅꯨꯃꯤꯠꯇꯤ ꯅꯛꯁꯜꯂꯛꯑꯦꯅ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯑꯣꯏꯍꯟꯅꯤꯡꯉꯤꯗꯀꯣ ꯏꯆꯦ ꯃꯁꯤ ꯃꯧ ꯐꯪꯗꯧꯔꯦꯅ ꯍꯔꯥꯎꯕꯗ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯀꯁꯦ ꯌꯥꯎꯔꯗꯤ ꯂꯝꯗꯦꯜ ꯊꯣꯏꯗꯣꯏꯖꯥꯅꯤꯀꯣ ꯍꯟꯗꯛꯇꯤ ꯌꯥꯎꯁꯨ ꯌꯥꯎꯒꯦꯅ ꯈꯜꯂꯤꯅꯦ ꯇꯝꯐꯥ ꯂꯩꯕꯥꯛꯇꯣ ꯈꯤꯇꯥ ꯄꯨꯁꯦ ꯁꯤꯃ ꯇꯦꯛꯁꯤꯡꯇ ꯂꯣꯏꯁꯟꯒꯦꯕ ꯍꯌꯦꯡ ꯑꯌꯤꯡꯕꯤ ꯂꯥꯛꯑꯒ ꯏꯀꯥꯏꯖꯩꯑꯕ ꯁꯦꯡꯇ ꯍꯥꯞꯄꯣꯝꯃꯦ ꯑꯁ ꯅꯪꯁꯤ ꯇꯟꯈ꯭ꯔꯦ 이베ꯝꯃ ꯁꯦꯡꯇ ꯍꯥꯞꯄꯣꯕ ꯇꯥꯆꯧ ꯅꯪꯅ ꯍꯔꯥꯎꯅ ꯍꯣꯠꯅꯖꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯑꯌꯤꯡꯕꯤꯗꯨ ꯂꯨꯍꯣꯡꯗꯣꯔꯦ ꯅꯪꯒꯤ ꯈꯥꯡꯄꯣꯛꯁꯤ ꯑꯌꯤꯡꯕꯤꯅ ꯌꯦꯡꯕ ꯈꯛ ꯂꯥꯛꯂꯣꯏ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯑꯝꯇ ꯄꯤꯔꯛꯑꯣꯃꯤ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯀꯞ ꯂꯩꯔꯗꯤ ꯅꯪ ꯅꯃꯤꯠꯇꯣ ꯑꯃ ꯁꯤꯟꯗ ꯌꯥꯔꯣꯏ ꯅꯪ ꯌꯥꯝ ꯀꯛꯀꯜꯂꯤ
Baba, idomcha ayingbido khuyda lakkije karigino. ꯆꯨꯝꯅ ꯊꯕꯛ ꯆꯤꯟꯅ ꯁꯨꯝ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯗ Kakadu yumda halakte nang ngangubra. ꯉꯥꯡꯗꯦꯗ Baba, pesa piyo sa pusa lagi. 상관없이 ꯑꯩꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯤ ꯍꯥ ꯏꯟꯊꯧ ꯅꯨꯡꯉꯥꯏꯖꯔꯦꯗ ꯁꯦ ꯂꯨꯄꯥ 3,400 ꯑꯍꯥꯟꯕ ꯐꯪꯉꯛꯄ ꯇꯣꯂꯣꯞꯁꯤꯗꯤ ꯏꯆꯥ ꯁꯅꯥꯊꯣꯏꯒꯤ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯂꯩꯕꯤꯁꯤꯅꯦ ꯂꯩꯕꯤꯒꯗꯕꯅꯤ ꯀꯩꯅꯣ Baba, sa polo pesa pigro. ꯁꯅꯥꯊꯣꯏ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯁꯣꯏꯅꯥꯏꯔꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯏꯄꯥ ꯄꯩꯁꯥ ꯂꯩꯇꯦ ꯁꯅꯥꯊꯣꯏ ꯏꯄꯥ ꯄꯩꯁꯥ ꯂꯩꯇꯦ ꯑꯆꯥꯄꯣꯠꯁꯦ ꯄꯤꯊꯣꯛꯑꯃꯁꯤ ꯁꯅꯥꯊꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯌꯤꯡꯕꯤ ꯄꯥꯕꯨꯡꯒ ꯇꯥꯃꯣꯒꯅ ꯆꯠꯈ꯭ꯔꯤꯗꯣ ꯏꯝꯐꯥꯜꯗꯅꯤ ꯌꯦꯡꯉꯣꯏ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝꯁꯨ ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯕꯅꯤ ꯅꯪꯒꯤ ꯑꯋꯨꯡꯄꯣꯛꯀꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯏꯅꯝꯃꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯣ ꯅꯠꯇꯦ ꯆꯠꯇꯧꯔꯤꯁꯦ ꯏꯝꯐꯥꯜꯗꯅꯦꯕ ꯏꯅꯝꯃ ꯑꯩꯗꯤ ꯏꯅꯝꯃ ꯈꯣꯏꯅ ꯂꯩꯕꯤꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯦ ꯍꯥꯏ ꯃꯗꯨꯒꯤ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯆꯥ ꯊꯥꯡꯀꯠꯂꯝꯕꯅꯤꯅꯦ Domcha. Sanathoi, chango lao. Domcha, nang akoy da ungta laroidra. Kakado tabuk susa kibdagi yumda halakte. Baba jang kapi. Domcha nang akoy baba yengbo doktor duda. Dongdor haiba sumbra. Sanathoi. Chumme. Ay, luhong tore. Nang nadi akoy mateng mayam pangbi. Nangi luhongbadi akoy babala kisu piningay leite atung kapchani. Domcha, akoy di ngarang su kiang leite na tao thong. Domcha, ay babala ko mani sat age. Ibungo, uriboki nani hoigi baton jithai gaina haibado tawgraba kamdawre. Ima, angang thaduna thirankrabane. Fare, adudi ima thaba ma chalukhige ko. Hoi ima. Mani, ngasise ayingbigi luhongbo numit oirmane ne. Ha. Ayingbi noyum imfanda hongdore sumra. Hongoida hongasu aidi nanga sanaba lehongni. Mani! Tamo?
ꯅꯪ ꯇꯨ ꯂꯥꯛꯀꯣꯅꯦ ꯍꯥꯏ ꯐꯅꯤ ꯇꯥꯃꯣ ꯇꯝꯐꯥ ꯂꯝꯇꯩ ꯊꯥꯡꯒꯤꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯨꯏꯔꯛꯇ꯭ꯔꯦ ꯇꯥꯆꯧ ꯑꯁ ꯅꯪꯅ ꯀꯨꯏꯔꯛꯇ꯭ꯔꯦꯗ ꯍꯥꯏ ꯌꯧꯗꯤ ꯁꯨꯡꯌꯧ ꯌꯧꯔꯛꯇꯦ ꯇꯝꯐꯥ ꯀꯅꯥ ꯂꯨꯍꯣꯡꯕ ꯌꯥꯎꯒꯦ ꯌꯥꯎꯗꯤꯌꯦ ꯇꯥꯆꯧ ꯂꯥꯏ ꯍꯔꯥꯎꯔꯤꯌꯦ ꯑꯗꯨꯒꯤꯅꯤ ꯑꯣ ꯂꯝꯇꯩ ꯊꯥꯡꯖ ꯉꯥꯏꯕꯗ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨꯅ ꯊꯣꯛꯇꯕꯗ ꯂꯩꯀꯥꯏꯗ ꯀꯔꯤ ꯇꯧꯔꯤꯒꯦꯁꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯇꯥꯆꯧ ꯃꯄꯥꯟ ꯊꯣꯛꯇꯕꯅ ꯐꯩꯗ 마이 고민만 안잔부 누가 아이때 파리 자투가루아다가나 ꯇꯝꯐꯥ ꯉꯁꯤꯗꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯏꯪꯕꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯑꯏꯪꯕꯤ ꯃꯅꯥꯛ ꯆꯠꯇ ꯌꯥꯗꯦ ꯑꯏꯪꯕꯤ ꯎꯅꯔꯗꯤ ꯌꯥꯗꯦ ꯇꯝꯐꯥ ꯑꯩ ꯑꯏꯪꯕꯤ ꯃꯅꯥꯛ ꯆꯠꯇ ꯌꯥꯗꯦ ꯑꯩ ꯃꯁꯛ ꯎꯗ ꯀꯨꯏꯔꯦꯀꯣ ꯅꯠꯇꯦ ꯇꯥꯆꯧ ꯑꯩ ꯆꯠꯂꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗꯅꯣ ꯆꯠꯈꯤꯅꯨ ꯇꯥꯆꯧ ꯉꯥꯏꯈꯣ ꯇꯥꯆꯧ ꯑꯏꯪꯕꯤ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯊꯤ ꯑꯗꯨꯝꯅ ꯂꯣꯟꯅ ꯆꯠꯀꯗꯕ ꯂꯩꯔꯗꯤ ꯑꯩꯅ ꯀꯞꯐꯧꯅꯕ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯝꯂꯤꯕ ꯇꯥꯆꯧ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯀꯞꯄꯗꯣ 이제 아잉비는 우리 뭐예? 나오, 잘라서 나오. ꯇꯝꯐꯥ ꯑꯏꯪꯕꯤꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯥꯗꯤ ꯃꯤꯅ ꯀꯞꯅꯅꯕ ꯂꯥꯛꯅꯩ 다소 ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯅꯪꯒꯤ ꯁꯪꯁꯥꯔꯗꯨꯒꯤ ꯋꯥꯡꯃ ꯂꯥꯜꯂꯨꯔꯤꯕ ꯂꯥꯛꯑꯣ ꯇꯥꯆꯧ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯆꯧ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ लाप्थोकिनु
ꯊꯣꯛꯈꯤꯅꯨ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯇꯝꯒꯦꯂꯥ ꯂꯣꯠꯈꯤꯅꯨ ꯐꯤꯖꯤ ꯃꯔꯨꯝꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯂꯦ ꯇꯝꯗ꯭ꯔꯕꯁꯨ ꯇꯥꯔꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯂꯦ ꯇꯝꯗ꯭ꯔꯕꯁꯨ ꯇꯥꯔꯦ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯑꯩꯁꯨ ꯈꯪꯂꯤꯅꯤ ꯍꯣ ꯂꯣꯟ ꯊꯣꯛꯇ꯭ꯔ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯥꯎꯗꯝꯕꯨ ꯂꯥꯞꯊꯣꯛꯈꯤꯅꯨ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯇꯝꯒꯦꯂꯥ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞꯅꯤ ꯅꯪ ꯑꯩꯒꯤ ꯄꯥꯝꯃꯨꯏꯅꯦ ꯂꯣꯏꯈꯤꯗꯧꯕ ꯑꯍꯤꯡꯁꯦ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞꯅꯤ ꯅꯪ ꯑꯩꯒꯤ ꯄꯥꯝꯃꯨꯏꯅꯦ ꯂꯣꯏꯈꯤꯗꯧꯕ ꯑꯍꯤꯡꯁꯦ ꯌꯦꯡꯂꯤꯅꯦ ꯊꯥꯖꯅ ꯏꯀꯥꯏꯅ ꯅꯪꯇꯕꯨ ꯍꯦꯜꯂꯤ ꯊꯥꯖꯗꯒꯤ ꯅꯪꯅ ꯅꯤꯡꯊꯤꯕ ꯊꯋꯥꯟꯂꯤꯁꯤꯡꯗꯒꯤ ꯋꯥꯔꯕ ꯊꯃꯣꯏꯅꯤ ꯇꯣꯜꯂꯕꯤ ꯃꯄꯣꯛꯅꯤ ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯕꯨ ꯅꯪꯅ ꯂꯥꯞꯊꯣꯛꯈꯤꯅꯨ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯇꯝꯒꯦꯂꯥ ꯂꯣꯠꯈꯤꯅꯨ ꯐꯤꯖꯤ ꯃꯔꯨꯝꯗ ꯂꯥꯛꯂꯣꯅꯦ ꯅꯪꯕꯨ ꯄꯨꯟꯁꯤ ꯏꯆꯦꯜꯗ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯇꯝꯂꯔꯣ ꯂꯥꯞꯊꯣꯛꯈꯤꯅꯨ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯇꯝꯒꯦꯂꯥ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯇꯝꯒꯦꯂꯥ
ꯃꯅꯦ ꯃꯅꯦ ꯊꯦꯡꯉꯦ ꯂꯥꯛꯑꯣꯁꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ 이마자 미미 세 하이메미 마우네 이한 하나 롤럭 사지부 투나 타까드라 땀나 타까드라 이미 와 ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣꯕ ꯄꯣꯛ ꯄꯣꯛꯅꯤꯌꯦ ꯆꯥ ꯁꯥꯕꯗꯣ ꯄꯣꯛꯀꯦ ꯄꯣꯛꯁꯁꯅꯨ 이사나 닥터 오이리부 히다 아마 똥에 자살라가 빨리 파자니 다도봐 아이 밑으로 다도봐 그다이드노 가이쿠어 아이부 다도봐 세 다도봐 아이 밑으로 마나 비람바 싱세 아이 멍원도 비도게 봐세 다저 세 담파 마나 이누 시제디 세운데 비람 거더네 하 하요 다저 낭부 마나 이누 시야 되네 하 담파 다저 낭디 앙아오보네 ꯅꯪ ꯃꯨꯏꯁꯤ ꯑꯩꯡꯕꯤꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯁꯤꯟꯅꯕꯅꯦ ꯅꯪ ꯆꯠꯈꯤꯅꯣ ꯅꯪꯅ ꯏꯆꯦ ꯑꯩꯡꯕꯤꯕꯨ ꯊꯤꯕ ꯐꯪꯂꯣꯏꯌꯦ Karigino. Sana thoy nang yawardi akoy sanabaki. Karigi kiba? Ay kedawra. Nang di mihat pi macani nang ga sanaminabaki. Akoy baba na kanay mihat iba. Nang gi namadu na pa na hat kibani. Nama hat pay pap na ni na pa soy na ito. Sana thoy nang jo. Hey, hanguni, hanguni na. Sana thoy ja kare akoy sanaba hose. 구나 너희 더벅 소음도다 많이 부여부르네 야외 따서 야외봐 오 호진 눈다와람 마 소이다나 할라네 따서 마나 할락다버도 라나 로비가누코 따서 ꯑꯩꯈꯣꯏ ꯆꯦꯀꯣꯟꯒꯤ ꯃꯍꯥꯖꯣꯟꯒꯤ ꯅꯨꯄꯤꯗꯣ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯃꯌꯥꯝꯒꯤ ꯍꯤꯡꯁꯥꯞꯇꯣ ꯃꯍꯥꯖꯣꯟꯅ ꯃꯅꯤꯗ ꯁꯤꯟꯅꯔꯝꯕꯅꯦ ꯇꯥꯆꯧꯁꯦ ꯂꯨꯄꯥ 200ꯁꯦ ꯉꯔꯥꯡ ꯃꯥꯅ ꯇꯥꯆꯧ ꯍꯣꯏ ꯀꯩꯝꯇ ꯆꯥꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯦ ꯉꯔꯥꯡꯗꯤ ꯊꯦꯡꯃꯟꯗꯨꯅ ꯆꯪꯂꯝꯗ꯭ꯔꯦ ꯉꯁꯤꯁꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯦ ꯑꯉꯥꯡꯗ ꯇꯥꯆꯧꯗ ꯈꯔ ꯄꯤꯕꯤꯌꯣꯅ ꯁꯤꯟꯅꯔꯝꯕꯅꯦ ꯄꯤꯔꯝꯗ꯭ꯔꯦ ꯁꯦ ꯇꯥꯆꯧ ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧ ꯑꯩ ꯁꯅꯥꯊꯣꯏ ꯀꯔꯤꯃꯇ ꯆꯥꯔꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯍꯨꯃꯥꯡ ꯃꯅꯝꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯅꯤꯅꯦ ꯃꯅꯤ ꯅꯪ ꯌꯥꯝꯅꯕꯨ ꯋꯥꯔꯧꯒꯅꯨꯀꯣ
रे लेप लेतना थमोई तोर बांदा शाफू कल्लबा इचेल कयाना निंखाइरगले थमो मचेताना हुंदो पिखरे तमथीबा नोंलैना ngashidi yairare lepalaitana thamoigi tor banda हिंबगी महा याउद्रबा पुंसीनी अवाबतना ऐगी चानबा मरूपनी हिंबगी महा याउद्रबा पुंसीनी अवाबतना ऐगी चानबा मरूपनी कायनबा कयाना लाफे इफमदगी काउरगे अवाबसु निंसिंगलरोय नुंसीबसु यैररे लेपलेतना थमोई तोर बांदा चतली ऐदी मफम खुदिंग पंथुंग लैत्रबा इचेल अमदा चतली ऐदी मफम खुदिंग पंथुंग लैत्रबा इचेल अमदा हैथरो अमंबा नोंग नंगसु अवाबन थल्लबा खोंग चच्छिदा ऐगी पुंसी खोंग चच्छिदा यैररे लेपलेतना थमोई तोर बांदा शाफू कल्लबा इचेल कयाना निंखाइरगले थमो मचेताना हुमदो पिखरे तमथीबा नोंलैना ngashidi Baba, nang yata ni. Chara thoy. Aishu, yang chuan nang atura. Ai khang ai, nang uji choi nai do. Ima hai pai pap na ne. Chara thoy. Ai nang kadem na uji dai. Shad karana kari hai ge. Ai nang kadem na uji dai. Baba le rishdi. Ayo. Chara thoy. Nang di mi si khang na mi ne. Nang kadem na uji ai da da. Chara thoy. Ngai khu ho. Chara thoy. Chara thoy. Baba ki chara thoy. Baba! Chara thoy. Baba! Baba ile! Bagi. Chara thoy. Baba ki chara thoy.
Babana isagi saput laibang kita betul. Hello, Baba. Isagi. Ay, di masuk dia, Baba. Nanti kerja ikan akan aku ni. Baba. Baba. पाबुआ गुली चार से बाबा ताकुमार गाड़ी ने थिंगे ना सीरे ना मयाम हाइना होए हाँ ताकुमार बो कहीं नो ने हारी सी बो बाबा बाबा पाबुआ आई खंगे में उसा को लयुम दु सीने में इसिंग दो अमुक था थाबियो बा बाबा बाबा पाबुं बाबा मितोंग तो सिंगो बाबा मितोंग तो सिंगो बाबा बाबा पाबुं वसवा बाबा से होकलग फमसे बाबा बिमोनगा अहिंग बिगे दुबु फोन करा तो किसिरो चलो नंग थोप तौरुरो चलो बाबा इमा आई मुक चलू की नाथंदा चलगे हारिब्रो होय इमा अयंग बिसु पुबियुदना इमा मादी कईदौएगे था फाद्रजु कशु कायदे अनाये एसे तम्बंग मनते मागिसु मपामनी मपाने नारिदो चससनु हाय सिदला यंगोय था फादसनु इनियमने यारी चलो अदुदी इमाई फीम दा होंगी चलो ताचो ngasi lam tai thang jane yum da gi pan thokanu ko lam tai thang ja ngasine aing bi nei ngon da lung se hairam to ngasi gi numit sine han ma kai sulak lau ya ta to aing bi sak kan da ngasi ta lai lai no shu ai gi misang di chang bi de no yam patte ai ngasi di yum da lai de ai le roi ai yum da lai roi ai ka tai dom chakani thampa nang na hai ban ham ko ya ba do ngasi de ai ya roi nang na te si ki mai ba do hai ba so ai ya roi ai chakani ai ai mi manak chakani ai chakani oh ya ya 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 ताचो तो कदा चखर जानो का चखर जानो ताचो कदा चखर जानो ने ताचो कदम चखर जानो ताचो कदा चखर जानो
ꯏꯌꯥꯝꯕ ꯂꯝꯕꯤꯁꯤꯗ ꯑꯏꯪꯕꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯑꯁꯣꯛꯄ ꯑꯣꯏꯅ ꯃꯥꯅꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯈꯤꯁꯦ ꯀꯩꯗꯧꯔꯦ 징우 누피 낭나 나쁜 덕분에 ngasi디 강모 따르나 타도 뭐 타도 징우 다 잡아봐. 앨범 없는 타도. 타도 오빠. 하. 타도. ngasi기 누미시디 이 소나 낭보 아이기다막 띠러버니. 누가 아무것도 타도 오빠. ꯌꯥꯝꯕ ꯈꯣꯏꯗꯨꯝ ꯂꯥꯛꯑꯦ ꯈꯣꯏꯗꯨꯝ ꯑꯌꯤꯡꯕꯤꯁꯦ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯌꯥꯝꯕ ꯍꯣꯏꯅꯦ ꯑꯉꯥꯎꯕ ꯁꯤꯃꯩꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯤꯅꯦ ꯍꯥꯏ ꯈꯣꯏꯗꯨꯝ ꯍꯥꯏ ꯅꯪꯒꯤ ꯑꯌꯤꯡꯕꯤ ꯁꯤꯗ ꯂꯩꯔꯦꯅꯦ ꯍꯦꯟꯖꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯆꯥꯛꯆꯥꯔꯤ ꯃꯥꯜꯂꯦꯗꯅ ꯍꯦꯟꯖꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯍꯥꯏ ꯈꯣꯏꯗꯨꯝ ꯍꯥꯏ ꯑꯌꯤꯡꯕꯤꯁꯦ ꯅꯪ ꯂꯥꯛꯀꯦꯅ ꯀꯞꯇ ꯂꯩꯔꯝꯃꯤꯅꯤꯅꯦ ꯁꯦ ꯂꯧꯔꯣ ꯑꯌꯤꯡꯕꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯑꯩꯅ ꯁꯦꯝꯖꯜꯂꯦ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯑꯩꯈꯣꯏ ꯇꯝꯐꯥꯅ ꯅꯪ ꯂꯥꯛꯑꯔꯣꯏ ꯍꯥꯏꯖꯤꯟꯕꯗꯒꯤ ꯑꯩ ꯌꯥꯝ ꯀꯞꯄꯨꯔꯖꯥꯠꯅꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯉꯥꯏꯕꯗ ꯇꯝꯐꯥꯅ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯍꯟꯗꯦ ꯑꯩꯈꯣꯏ ꯇꯝꯐꯥꯗꯣ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯍꯤꯡꯕꯤ ꯅꯪ ꯉꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯛꯅꯨꯀꯣ ꯅꯨꯃꯤꯠꯇꯣ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯁꯦ ꯃꯍꯣꯏꯔꯕꯤꯅꯦ ꯊꯥꯗꯣꯛꯑꯁꯦ 에라 앙아오버시가 헤이 어시 보가요 곤통리빠데기 마기 마히마야 뿌르마 뿜마히베데기 라야 뿌르마나 하윰라야 뿌르망다 라요 림비기 상구이 상기 마다 파가다 헨주야
ꯇꯣꯝꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯎꯕ꯭ꯔꯣ? 다도! 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 ꯑꯌꯤꯡꯕꯤ ꯅꯪꯅ ꯄꯤꯔꯝꯕꯗꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯪꯉꯣꯟꯗ ꯄꯤꯒꯦꯅ ꯆꯥꯊꯣꯛꯇꯨꯅ ꯊꯝꯕꯅꯤ. ಛೇ, ꯂꯩꯍꯥꯎꯁꯤꯒ. ꯑꯌꯤꯡꯕꯤ ꯆꯠꯈꯤꯔꯣ. ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯂꯨꯍꯣꯡꯒꯗꯕꯅꯤ. ꯉꯁꯤ ꯑꯌꯤꯡꯕꯤ! ꯑꯌꯤꯡꯕꯤ! ꯇꯝꯐꯥ! ꯏꯆꯦ! ताचौ! ताचौ! ताचौ हौगलो! हौगलो ताचौ इमसे हौगलो ताचौ! हौगलो ताचौ! इमसे हौगलो ताचौ! ताचौ हौगलो! हौगलो ताचौ इमसे! करी फाउरी थमोई मिकुप सीदा Yumsa, 이판에 누워있더라. 아까 민칭했더라. Sanator! Yumsa, kari kabino. Sanator! ꯑꯌꯤꯡꯕꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧ. ꯉꯁꯤꯁꯨ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯅꯪꯗꯤ ꯑꯩꯒꯨꯝꯅ ꯃꯤꯠꯇꯒꯤ ꯄꯤ ꯊꯥꯗꯕ ꯅꯠꯇ꯭ꯔꯥ? Sanator! Mani! Doctor. Ayingbi, salasi. Sanator! Lehoro ko. Nang sasalagi. Mani, ako'y salukigi.